खुरुमजरी आजकम डिस्कशन टाइमिंग ताबरी बुखाई की बिकनो पहान मुक्त द तरान मुक्सरी काय खुनु चरी लोइन लोइन नंग से खोइन थमजगा तो टॉपिक करंट सिचुएशन ऑफ मणिपुर मसी बुखर नबी दम तेलेंसन बिकत बेकाय खुनु जरब गे सिंहान तरान मुक्सगे लंबी द हौजिक लेबिरबा खोइ मिकु खरगी तुंगदा सोयदना थुंबिरानी हाबिगी पाउदी पिबिरे शांतन हाकम सेक्रेटरी यूसेम एकोइ लोइनना हुजुजिक आगी येट तेलेंसन न लेबिरबा वांखेमसे समजाय सि बिदर कंगलिपा किमेरा ओजा समजाय बुहान मुक्त द तरान मुक्सरी इकाय खुनु चरी थागा चरी ओजा So da akwai ngasi thamjari ba topic si current situation of Manipur haibani ngasi gi pause sing da phongnarakpa pausing gi manung da amatang akwai panba taragadi Supreme Court na piki ba within a reasonable period of time haibadu Manipur da mit kayani oigadage haiba wafam aduga speaker gi tribunal da laigraba akwai MLA sing gi casing masi gi pausing si adum mayamna thengnari aduga loinana akwai na lamdam sida akwai Manipur की मपान दा अतोप स्टेट चट के हाइब तारगदी मखा की लंबी सी फाउदो फाउजिन तौरगा चटप याबगी ओइथोपदु लेतब मरमना अखोइ फ्लाइट की नोंथक की लंबी सी नतना अखोइदा अनौब अखोइ उपाय लेतबा अदुगी सिचुएशन सिन मरम ओरगा अखोइ पैसा मयाम अमा ह्यूज एक्सपेंडिचर तौरगा लॉन्ग टर्म ओइना लाकपा मसिना फैमिली खुदिम क्वारकपा अदुगा अना लायंगी अमदी महि मसिंग तंबगी तंगाई फदबा चथोक चसिन तौदबा यादबा अखोइ अतोप स्टेट सिंग कनेक्शन तौबा मतमदा अवाबा म पीरिबा स्वाइ मतंग सिदसु अखोइ केकेलगी वाफम सिंग अखोइ हाई कोर्ट ता केस तौबगी वाफम सिंग सु अखोइ मीडिया सिंग दा थेंगरी अदुना ओजाना जर्नलिस्ट मोइना लैबिबनिना लैरिबा मणिपुर की हौजिक ओइरिबा महि मसिंग तंबगी बु ओइरो हौजिक आंगांग सिंगी एलबेल 12 10 12 की 10 12 अखोइ मसिगी एग्जाम तौरनबगी एग्जाम की कन्न प्रिपरेशन तौरक मतमनी अदुदगी अमुक अखोइ मथंग अनदर अखोइ लोअर सेक्शन की अखोइ कागदबा मदुगी सेशन हरकदबा फाइनल पेखा पीगदबा मसिगी मिंग चंथोक चंजिन की अवाब प्रॉब्लम मयाम अमसु अखोइ द मायोकनरगा लैरिबनी अदुना स्वाइ पुनुमक्सिंग सि येंबिरगा अहानबा मक्तदा ओजादा लाक्सनिंगी बा वाफम सि पॉलिटिकल सिचुएशन से करंबा एजेंडा दा करंबा मायोंदा ओलिबगे करमाइन चटलिबगे कमाइन थंबि बियारि करोनी अखोइ ओजारा जन हंबिरबसेको हुजुक मणिपुर की ओइरबा फिल्म सिरे अखोइ याम लैतादबा अखोइ लैंगाक अमा लैरगसु अखोइ लैंगाक सासलगी फजबा महाव अदो अखोइ मणिपुर मियाम फगंदबा लैंगाक का मणिपुर मियाम समदबा अदगी अखोइ मणिपुर की वाकत मयाम अदे मयाम से अखोइ भर दंगा ताबीदबा अदो मणिपुर की अखोइ प्रजा मयाम असी मामा थोकपन लेजसनु सरकार पाइबसिंग अखोइ ममिंग दि ओनम लैरकना अखोइ थोब लैगी हैबि मोंद लै अखोइ तसेन हायरबदा अखोइ मणिपुर लैंगासु ममिंग दि ओना लै हैबसिदि आई तसेन आई हाइजगे अदुगा हुजिकि ओजाना हाइबिरबसिदा हुजिकि पॉलिटिकल सिचुएशन जे को ओइरबसिदि कै हाइबदि गसाइगी अकन बीजेपी लीड गवर्नमेंट निको बीजेपी ऑटोमेटिक चेयरमैन अदु मोइद तो एनपीपी मयाम चुंजनदना खोतना याउदना मपान कल्लबले बागबो आगोगी लेगा ओइदिनेबो कुदबन हारबदा को ओनरेबल अखोगी चिमिसो ओइबिरबो अखोगी बिरेना माना एवंदा अखोगी एमएलए अखोगी अखोगी कुंथ्रादि थुदे बियु सानालेबा मणिपुर ओलहनगी हाइगिबनेबो तो सानालेबा मणिपुर की निपुनि तो हेन निपुन तो पीरे तो सानालेबा मणिपुर ओनबा ngomdadra kongo leba onbagi fiumda laibagi leirineबो अदर हुजिकि पॉलिटिकल सिचुएशन जे मुतारगदि पोजिशन हुजिकि लगा शास्त्र तौरबा मियाम की बिबना कारी मियाम अखोगी लेजिस्लेचर लो मेकर ओइबसिन से मसिना अखोगी मागी इंडियन कॉन्स्टिट्यूशन मोन पीरेबा ए मिनिस्टर ओइना एमएलए मोइना पीरेबा मथुम मगम सिंसे करी करी नो हाब जबोय मसन खंगदबगी मत मसामा खंगदबगी ममीजे अजरा तारे मोय अखोगी लंगा ना पाइद्रे मोय की नुंगाइरी मोय यम नुंगाइरी को मोय की मोगी मसामा सु मोय लोइनबी मोय इमुंग मनुंग सोक्ते हाइबदा ओइना लैरगंदा सोइबा लानसे अखोय मेसा कम तो पुनसल लगांदा अपन पगन सति साना अखोय सागा लगांदा लोसन बहोला गदे गदबने अदि बतांग सिदा अखोय ओन मणिपुर पॉलिटिकल पार्टी की विफम कोरगंदा कमाई तौरग बसे लोसन जे टिबेन दवा खनगदमनि अदि सोलुशन दो पोरागंदा तात्रे हरेबा बर लगा से तारबा मयाम जे अखोय पॉलिटिकल पार्टी मयाम पुनो पुन पुलगा मयाम पुलगा दादा हाइरुगदमने अदो जा अखोय हुजिक अखोय अनरेसु ओइरी को मसिगी मनुंग सिदा अखोय बीजेपी लैंगाक सिगी अखोय अनौबा हौगलकी हुजिक चाही बुदी फनाम चंगले चंगल खरगसु अदुगी एमएलए ना अदुगी कोर्ट केस लेरे अदु लेरे हाइबसी मियामना पेपर द थेंगना खरबनी ngasi ngasi maksu अखोयगी पाउची सिंग थेंगनबसी केस जोहिसन ऑनरेबल एमएलए अदुगा नुरसांगलुर सान्ते हाइबा अखोय ऑनरेबल एमएलए अदुगा
Asapuddin Honorable MLA, T.S. Arun Kumar Honorable MLA, aduga koigi LM Khokte asina chingbagi photo singsi hapaga koi moigi case ki matangda panrak wafam leiri adu marak sida 10 Kuki MLA na separate administration demand tawrakibada yawkibaga iroinana hauzik phawba assembly su lakhidaba aduga office karaga thabak pairibra paidabra haiba inet ki kuthangda de dum suri haiba minister pham lokthokpu su nataba oiriba manipur gi situation sida masigi case na karom da chatkhirage aduga hairiba ngasi pauche sing sida phongmuda yawra iba MLA sing sigi wafam sina kamdobano speaker gi khoigi tribunal da masi disqualification ki case mayok na ba haiba wafam sima su pallaga hapnar pasu yawri and speaker gi mathau se Manipur ki political situation sida current situation sida speaker na thang phenga dori ba speaker na mathau taw dori ba si 10 Kuki MLA doga hai re MLA sing siga wet chi onaba matam da amana laibak thugai bagi wafam ne do case pudi case ni karma mong da mayon da thambi ya wafam akogi Manipur thoi ba ko lala sida akogi Kuki hotel Kuki MLA sing da hajana mo na frontline da ko thu aganda mo na aso ko lo ri ni Manipur thugai da ba Manipur separate administration akogi separate administration form of a union to Tana with the go. Young Honorable. Aduga, when a quick Pantoki, Manipur Grand Savagi, before Yaw with the money. I think I have no Kangin. Other Manipur assembly speaker Kangin with it. Moishiki Moy, but quick to we have again. My people and Punamoto. I don't give Madu excited to Evo. I do not tell me the Mona, Kayam Satina, I forget, never to one over again. Moy Cookie Emile. Moy Shigi, my Jawraga, Baraki, Capitan, or the delegation of the Hogdog. Manipur, Hogi said, I will push a bit, but bigger than the hyper Shigi, the winner, she played carnage, or pirate of Moji. The media are the protestori never. She Louis never. She had the She Louis, which is a quick Manipur, with the Manipur Langa, and again Manipur was about Manipulation Assembly speaker and Moji Matata, Tribunal, the Copay of Tabu, Yaka. Look at the never. But you need by now, so I don't give him the legs that we don't over. Having the lady. I don't see a quick young to the Machine was absent with 100 them never check. I don't know the other Machi. Hiding it. I think it was high quickly and got a hungry warm with the hiding bomber. Which I go quickly, European gear quickly, Jada quickly to over. I do what tongue. How do we live up a more support by high transport and the communication give a high on the port level. Road connectivity. Road connectivity. I will give a part of the more community, home valley, which I have column, which give us a couple of pine, really never was a Talava, a home Catalan Sapayao. And then when you put it, human being a quick labor, maybe wishing a team and put them wishing a share, Marki, citizen with a wait about, with wishing a share. Two even quick and get over Kuki terrorism la dadra to river Tarapan, Hingel Lover, Ladution, Mongam, the Deopoji, concentration came Mama, or Policia Lamada, wouldn't have paddled Hamagana Poji, Mashagi, Madame de Metro Hinto, Numdrevo, Numdrevo. Otherwise, I am only by hanging with it. Manipur like that with Barat Lagakas, Hamnediva, up with Nation Highway, Ani, Nation Highway 2 in Pandua Pulambi, Nation Highway 37 in Pan Jilba Lambi. And easy vote of we, I don't know something. The Kahoki pouch of Matam, she pouch of Matam, Golan pouch of Matam, Puki terrorist, and Captain and part of what let me happily. When about for it, you'll let talk with them data, I kind of talk with all. The radio talk to Italy, went to Yabra. I don't know. So couldn't the life of the heavy power, you have big the weather, the life of the like the Sutamumba, and the Subanomba, and again. Bapanda and I, the extra matam de Pogi, Light of Mogi, said to the village of the Bogi, land Manu, our woman, come to Tatu no. I tell you a question for Aquishiro, I do whatever. I could write to that, I could bangle with some Italian people, quick man, profit over. I don't know if you program the governor, I do see a quick European branch, and the winner will pin the curry with a high dividend. But Pasana cannot part the governor to quick to never. I don't know when it will share. I am number two, Miang may of the Tabuk Miang may of Tabuk leg up with Rebo. Before you go in the power later. Everything Masaki Maram was up for the cabo, chopping a moctre, cookies in a quick vegeta, but a kumba chopping a moctre, and a coin of cookie tower, pumping a chopping a moctre, the cookie tariff of
ꯁꯁꯟ ꯇꯧꯔꯤꯕ ꯑꯩꯈꯣꯏ ꯗꯤ ꯁꯤꯅ ꯀꯩꯗꯧꯔꯤ ꯑꯦꯁ ꯄꯤꯅ ꯀꯩꯗꯧꯔꯤ ꯃꯣꯏꯒꯤ ꯑꯗꯨ ꯑꯣꯐꯤꯁꯅ ꯀꯩꯗꯧꯔꯤ ꯑꯃ ꯇꯧꯔꯤ ꯍꯥꯏꯕꯗꯤ ꯀꯔꯤꯝ ꯈꯪꯗ꯭ꯔꯕꯅꯦꯕ ꯃꯅꯨꯡꯗꯒꯤ ꯑꯣꯏꯅ ꯂꯩꯔꯕꯅꯦꯕ ꯑꯗꯨ ꯃꯅꯤꯄꯨꯔ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯑꯣꯄꯟ ꯖꯦꯜ ꯑꯃꯗ ꯐꯥꯖꯤꯜꯂꯒ ꯊꯝꯃꯦꯕ ꯁꯤ ꯂꯩꯔꯤꯕ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯔꯛꯁꯤꯗ ꯃꯌꯨꯝ ꯃꯀꯩ ꯇꯨꯝꯅ ꯃꯩ ꯊꯥꯗꯣꯛ ꯄꯤꯈ꯭ꯔꯕ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯑꯥꯏ ꯇꯤ ꯄꯤ ꯀꯣ ꯃꯣꯏ ꯑꯩꯈꯣꯏꯒꯤ 50,000 ꯂꯩꯔꯤꯕꯅꯤ ꯑꯗꯨ ꯃꯣꯏꯒꯤ ꯄꯨꯟꯁꯤꯅ ꯀꯔꯤꯅꯣ ꯑꯗꯨꯅ ꯃꯁꯤꯅ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯗꯦ ꯐꯤꯕꯝꯁꯦ ꯀꯔꯤꯝꯇ ꯍꯥꯏꯅꯗꯕꯤꯗ ꯃꯔꯛ ꯂꯩꯉꯥꯛꯁꯨ ꯏꯁꯦꯡ ꯁꯦꯡꯅ ꯈꯪꯈꯤꯕꯅꯦꯕ ꯑꯗꯨꯅ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯃꯈꯣꯏ ꯇꯤꯡꯊꯣꯛꯑꯀꯥꯟꯗ ꯃꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯌꯥꯝꯒꯤꯗꯃꯛꯇ ꯐꯪꯐꯝ ꯊꯣꯛꯄ ꯔꯥꯏꯠ ꯃꯌꯥꯝ ꯐꯪꯐꯝ ꯊꯣꯛꯏꯅꯦꯕ ꯑꯗ ꯚꯥꯔꯠ ꯂꯩꯉꯥꯛꯅꯁꯨ ꯁꯤꯐꯥꯎꯗ ꯍꯣꯠꯅꯗꯦ ꯍꯣꯠꯅꯔꯤꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯅꯤꯄꯨꯔ ꯂꯥꯛꯇꯅ ꯑꯃ ꯇꯧꯗꯅ ꯋꯥꯍꯩ ꯑꯃ ꯉꯥꯡꯅ ꯃꯅꯤꯄꯨꯔ ꯂꯥꯟꯁꯦ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯗꯦ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯁꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯒ ꯋꯥ ꯑꯝꯇ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯗꯤ ꯃꯣꯏꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟꯗꯨꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ ꯃꯅꯤꯄꯨꯔ ꯃꯌꯥꯝꯁꯤ ꯑꯗꯨꯝ ꯋꯥꯔꯦꯡ ꯑꯗꯨꯝ ꯋꯥꯍꯩ ꯐꯤꯕꯝꯗ ꯂꯩꯔꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯍꯥꯟꯕꯒꯤ ꯊꯝꯕꯤꯔꯤꯕ ꯋꯥꯐꯝ ꯃꯊꯪꯁꯦ ꯑꯩ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯣꯖꯥ ꯁꯥꯟꯇꯅ ꯍꯥꯀꯨꯝ ꯂꯦꯡꯁꯤꯟꯕꯤꯔꯦ UCMꯒꯤ ꯑꯩꯈꯣꯏ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯖꯥ ꯉꯁꯤ ꯊꯝꯖꯔꯤꯕ ꯇꯣꯄꯤꯛꯁꯤꯁꯨ ꯀꯔꯦꯟ ꯁꯤꯆꯨꯋꯦꯁꯟ ꯑꯣꯐ ꯃꯅꯤꯄꯨꯔꯅꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯌꯥꯎꯔꯤꯕꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯄꯥꯟ ꯂꯝꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯅꯕ ꯃꯇꯝꯗ ꯅꯣꯡꯊꯛꯀꯤ ꯂꯝꯕꯤꯗ ꯆꯠꯄ ꯃꯇꯝꯗ ꯐ꯭ꯂꯥꯏꯠꯀꯤ ꯃꯃꯜꯁꯤ ꯍꯟꯊꯕꯤꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯀꯦꯁ ꯇꯧꯕꯒꯤ ꯋꯥꯐꯝ KKLꯒꯤ ꯋꯥꯐꯝꯁꯤꯡꯁꯤ ꯃꯦꯗꯤꯌꯥꯗ ꯄꯨꯊꯣꯔꯛꯄꯁꯨ ꯂꯩꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯇ꯭ꯔꯦꯗꯤꯡꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯅꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛꯀꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯅꯅꯕꯒꯤ ꯄꯥꯝꯕꯩ ꯑꯃꯈꯛꯇ ꯉꯥꯏꯔꯕ ꯅꯣꯡꯊꯛꯀꯤ ꯂꯝꯕꯤꯗ ꯆꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏ ꯑꯦꯗꯃꯤꯁꯟ ꯅ꯭ꯌꯨ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯍꯧꯅꯅꯕꯒꯤ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯅꯥ ꯂꯥꯏꯌꯦꯡꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯆꯠꯄ ꯃꯇꯝꯗ ꯈꯨꯗꯣꯡꯆꯥꯅꯕꯒꯤꯗꯃꯛꯇ ꯚꯔꯥ ꯈꯔ ꯍꯟꯊꯕꯤꯕꯒꯤ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯔꯛꯄꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯁꯦꯅꯤꯌꯔ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃ ꯑꯣꯏꯅ ꯊꯧ ꯄꯨꯕꯤꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯀꯔꯝꯍꯥꯏꯅ ꯊꯝꯕꯤꯕ ꯌꯥꯔꯤ ꯀꯃꯥꯏꯅ ꯍꯥꯏꯕꯤꯕ ꯌꯥꯏ फ्लाइट की भाड़ा से अखोना हंदौ नत्रग हेंगलो हाइब याबगी कंडीशन लेतेब एयर फेयर से माइदी माइ कैलकुलेशन से पूरा तोंगान बमने अखोई होय गवर्नमेंट ऑफ इंडिया ना मागी इकोनॉमी गुवाहाटी फाउबगी नि मयाम हाइदिसु नते आई थमजगे को हेता मदुदा पुश तौबा याबा फॉर्मुला अमता लेतेब अखोई ये कनो से सिदे पि तौबा याइबजो गवर्नमेंट ना सब्सिडी पि दो मारे अदिदे समना हाइबदा समना हाइबदा मणिपुर दगी गुवाहाटी दा पाइरिबा फ्लाइट मयाम से सिगी मयाम सिदा अखोइना फ्लाइट की भाड़ा जैसे सोम कैलकुलेट तौबिरमगदा तौबिरमगदा खंगदेको सुटी लेबा नुमित से टिकेट कक्पसिंग से लोई तांगने सैटरडे संडे लोई तांगने ट्यूसडे वेडनेसडे गुम वर्क डेज वीक डेज वर्किंग डेज सिदा कक्पसिना खरा फ्लाइट टिकेट से तुम होंगने अदुगा फ्लाइट की कैलकुलेशन सिदि ngasa ye last hour yor kana kakpa ticket से ना खंग वांगने बको अदुगा ngasa ye nganna kakpasina 40 days गुम मई मवांगना kakpa ticket से लोई होंगने अदुगा मागी ngasa ye फेस्टिव सीजन जिंग फ्लाइट टिकेट से लोई दांगने मारी कंजेशन अमदी अवेलेबिलिटी की मतुंग इन तौबने अदुना मसिदा लेबो ऑप्शन सिदि अखोइना कोर्ट अपील तौबो खोपा अदु दादा याम लाइन खुमकनी हेंगो कनोना हदि कनो एजेंसी सिंग ना को एयर एजेंसी सिंग सिने याम लाइन खुमकनी अदु दा अखोइना अइना हाजनिंगदि कनो हागा ना सागे अखोई सरकार सिना मणिपुर की अखनब मियेंग अमा येंगाना हुजिसे नीमन मजिदु फत्ति फत्तबने अदुबो ngsaigi एयर फेयर गुमददि सब्सिडी गुम पियु खोलो हाइबसे अदुम याबै कंडीशन लेयो ममदि मसे भारत सरकार की पॉलिसी सिंगसिना साकिनी होगी कनोदा गहनी कुमे राव मतमदा समना हाइबदा बिहार दा छठ पूजा थौगांदा बिहारी मयामसिगी चथोक जसिन तौबा यानबा बिहार गवर्नमेंट ने इनिशिएट तौगांदा अखनब रेलवे की सिस्टम अमा अखनब रेल लाइन को यामना मिनिमल ओइबा फेयर दा रेगुलर फेयर दा चलहलेबा वारीबो बको अदगी न्यू ईयर मतमदा क्रिसमस मतमदा मदुगी स्पेशल ट्रेन चलली अदगी ngasa कनोदा अखोगी त्रिपुरा रोमदा त्रिपुरा ने अदगी बंगाल की दुर्गा पूजा मतम से सिदसु वेस्ट बंगाल दा हंदोन दिन तौनबा अदुगुम्बा पॉपुलेशन की मास मूवमेंट लेरको मतम सिदा अखनबा रेलवे की लाइन चलनबा मदुदा मियामदा मागी फेयर दा अखोगी थीबा पैसा सिदा सोगंदनबो होनबजे सरकार सिंगसिना स्टेप अदुम लौकट लेयेबा मसे तमिलनाडु दसु अदगी केरला दसु माई मागी स्टेट की गवर्नमेंट सिंग लौकट खोंथांगनेबा अदु मणिपुर दी प्रॉब्लम से कनो कांदा पैसेंजर ट्रेन से यौरक्त्रिमनिना अखोई ओनली चथोक चसिन तौबगी लंबी जे बाय एयर और बाय रोड एवल लेजेको बाय रोड की प्रॉब्लम जे जिक याम चाउन लेबनिना बाय एयर चतप मतम सिदा अखोइना लानजे हरको मतमदा अइना ईआरडीओ सेक्रेटरी ओरिंगाइ देसु होय थमगो बिंदास अदगी ऑनरेबल चीफ मिनिस्टर दा अखोइना जीटी थागी लई मोइदा वर्बली वारी सागिब से लई फ्लाइट की फेयर जे सडनली अखोइ मणिपुर क्राइसिस से ये का बुकिंग से हम तकलक पता रगदी ऑटोमेटिकली फ्लाइट की फेयर जे सुम वांखलक बनेबा को मणिपुर दगी चेन थोकनिंग ममी मखादा चतप यारतबगी आंगांग लाइक तंबगी से सुम वांखलकनेबा गुवाहाटी वगैरह दिल्ली वगैरह वांखकनेबा हलकपगा लाकपगा से ऑलमोस्ट हलकपा मतमदा
halakwa matam da duga puja gumba kai gumba leiba matam orde halakwa matam je 11,000 15,000 pi yaw rakane bo digi chakhi matam da lising ani daga ju kakpa ahum da kakpa yaw rakane madu magi booking center dugi keno ne ba mase number gi game ne ba computer no automatically hot pane ba se ko moina program tawga thami ba pochina kai gumba booking di keno se ngasai gi booking da yamna search tawsala ba bookings da yam search tawsala ba samna da imphal guwahati se akhoi imphal to guwahati sina yam search tawsala ta imphal guwahati flight che tangkhalakane ba aduga guwahati imphal yam search tawsala kana guwahati imphal tangkhalakane mase system ne generate tawbane ba automatic AI gi type ne ba se ko aduna masida akhoi gi government na tawya ba haibu kari no na har kanda only and only sakar sina ngasai gi aina hajari ba critical situation natraga worst case scenario da yenganda sakar sina mana top pa akhoi gi airline gi masing je hengala ba number of routes number of kano se ka ani inbound flight outbound flights masing hengalan ba sima tawbe ani adu ta di flight ki kano se maman je kha handara kani maram di booking do handara to ne mi masing do handara kani ko booking wang khala ga di automatically flight maman je wang khala kani ba aduma tawbe ani aduna tabda sakana taseng na sidagi hengalan mangamdre akoi airport ki capacity staff ki capacity amadi air routing ki capacity sida yadre haiba targadi maduda sakarna miyam gi damak tawba ba bu kaino kana akhanna ba se akoina satra waringai da flight ticket kakba ganda concession gi formula am leidana form lawraga to ana concession lawba yaidana adumaina satra sing gi di magi kansai concession sing je compulsory way laga maduda discount bibi tare ko adu natraga business ki tawriba mi sing ategi sarkar gi official chatpa sing anabagi chatpa sing sigi tongan ba moi gi formula yeng tare adu yeng mangam daga tar gadi court kai da file tawbada madugi thoidok ba kana ba su thopa phangoi maramdi kainwana mase yam independent oi ba system amane ba ko mase sarkar gi intervention kam leite only DGCA na ngam se flight ki kano se akoina masing hengaran ge ai tari DGCA ri permission loba adi DGCA na permission pira kana airport whether the airport is ready adu ma capable oibra staff capable oibra simu yam flight se tana ba ko adu loi yeng de aroi ba indigo na flight ani use ani taram ngani mana khoi yam taram ngani ba adu mai flight je tare renga ke ha na madu capacity le ga airport je mai staff le ga adu gi le dina ko atop angle mem yeng de aroi ba adu na sai gi sakar sina to ba ba khoi dagi live solution hai ba tar ga di satra oiba angang sing jigi mingjan ba chappa matamda mingjan ba chappa gi dima permanent student amadi oidribni na school dagi sil namadi ngam de na koi na ngai angang wai kan da railway da concession lawri ba flight concession lawri sidi automatically akhoi school duna moina sil nambi ra form ma me laga madu authority duna sil nama tara kanda madu pisan jabne ba keno da tiki kakpa matam da ko madu gi formula do sakar na yamna manipur gi oiba akhana ba miyeng ama yeng bi ra kanda adugumba scheme natraga program ama open tor kanda sakar na oina miyam gi awa gi pesa je TV benataba atop formula le roi na ai jumaina ham round jumain tam jage yam ai je matang sei kanu lak sege oza one capture samjai CBD takli paki mera lak sege oza honorable chief minister na agartala da koi thorom ma yaw chatpa masdei sida koi honorable union home minister Amit Shah ga manipur gi matang da wari chana khibra haiba koi gi wafam si koi gi ngasi pause sing da mayam na yaw ba thengnaki aduna sigumba wafam si lakmatam da manipur gi oi riba unrest situation sida honorable chief minister Sri Birena home minister ga unaram moidra na kari wari saram gada ge have wafam si lakmatam da di agent koi journalist moina kamain thami biar ko do ne ko himbi do ja ko ge hoje ko ge manipur da na pa meshi maru thoi ba la si social haninge alotion gi ti ko ge thabak sida ko ge ha ko ge manipur la ngang na manipur la ngang ta ra order ban ko minister pa bai council ko gi mai pur mo ko ge aso thong lo da pa me aduna prime minister ko ga bari sahanni adagi union home minister ko ga bari sahanni adu bari pa ma ha ba di handa ko ge kanu da kanu ge ko ti pura gi capital agatala da inisi ge ko sabili to primary session pa ko ko ki da ko ge notice ki wa ko ge kanu chief minister sin maru ko gi mai bo do chog yai ala ko go le chief minister jo adu da chog yai Sawyam ne ba sawyam tu di mag di ya ko gol chance phang yan khale ba bu ya ma di mag bu na bag ni ada men ta u do ra ngoni adu ga khwai di hena manipur gi notice ta debi station di mara bag ti da lam nang bi manipur gi shini adu manipur gi notice ki is sing gi oba sing be sing me ang so mang wonda ga ba tong ge pibi da hai ta ta hai bi da e ga si di gol chance phang ye adu da ko wari sa do du kra ta tenjel la ga du bu ga jo manipur gi se
ꯑꯗꯨ ꯑꯣꯅꯔꯕꯜ ꯑꯩꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯣꯅꯔꯕꯜ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯁꯥꯎꯅꯕ ꯃꯇꯥꯡꯗ ꯄꯤꯖꯤꯛꯄꯤ ꯍꯥꯏꯅ ꯑꯗꯨꯐꯥꯎ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯀꯤ ꯁꯦꯝꯁꯤꯡꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯠꯊꯣꯛꯄ ꯌꯥꯕ ꯀꯥꯏꯅ ꯈꯜꯂꯦꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯋꯥꯈꯜꯗ ꯈꯟꯕꯗꯤꯀꯣ ꯑꯗꯨꯅꯁꯨ ꯃꯣꯏꯅ ꯈꯟꯕ ꯑꯗꯨꯕꯨ ꯑꯣꯅꯔꯕꯜ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗꯁꯨ ꯑꯩꯈꯣꯏꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯎꯅꯔꯀꯥꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯇꯝꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯧꯕꯁꯦ ꯑꯩꯈꯣꯏ ꯄꯥꯝꯃꯦꯕ ꯑꯗꯨꯕꯨ ꯃꯤꯌꯥꯝꯒꯤꯁꯨ ꯑꯄꯥꯝꯕ ꯑꯣꯏꯗꯣꯏꯅꯦꯕ ꯃꯤꯌꯥꯝ ꯌꯥꯝ ꯄꯥꯝꯖꯔꯦ ꯃꯣꯏ ꯄꯥꯝꯕꯁꯦ ꯃꯣꯏ ꯃꯈꯨꯠꯇ ꯂꯩꯔꯤꯕꯅꯤꯅ ꯂꯩꯔꯤꯕꯅ ꯄꯥꯝꯃꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯗꯨ ꯃꯣꯏꯅ ꯍꯟꯗꯛ ꯎꯅꯈꯤꯕ ꯃꯣꯏ ꯃꯤꯐꯝ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯎꯅꯈꯤꯕ꯭ꯔꯥ ꯎꯅꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯗꯤ ꯍꯦꯛ ꯎꯅꯔꯨꯕ ꯃꯇꯝꯗꯗꯤ ꯃꯣꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯀꯩꯗ ꯑꯦꯛꯁꯇꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯊꯥꯒꯠꯇꯅ ꯈꯣꯠꯇꯅ ꯃꯌꯥꯝ ꯑꯃ ꯎꯅꯩ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯋꯥꯔꯤ ꯁꯥꯟꯅꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯌꯥꯝꯗꯤ ꯎꯅꯔꯦ ꯍꯥꯏꯗꯤ ꯃꯌꯥꯝ ꯍꯔꯥꯎꯕꯅꯤꯅ ꯑꯗꯨ ꯍꯟꯗꯛꯀꯤꯗꯩꯗꯤ ꯎꯅꯔꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯎꯅꯔꯒꯗꯤ ꯎꯅꯔꯦ ꯍꯥꯏꯔꯝꯒꯅꯤ ꯑꯗꯨ ꯎꯅꯗꯕꯤꯗ ꯃꯣꯏ ꯂꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅ ꯀꯔꯤꯅꯣꯗꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯗꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗꯤ ꯁꯨꯃꯥꯏꯅ ꯂꯩꯔꯦꯕ ꯑꯗꯨꯅ ꯃꯤꯌꯥꯝꯕꯗꯤ ꯀꯔꯤꯒꯤꯅꯣ ꯎꯅꯕ ꯌꯥꯕꯒꯤ ꯇꯥꯟꯖꯥ ꯑꯃꯗꯤ ꯐꯪꯉꯦ ꯑꯗꯨ ꯇꯥꯟꯖꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯎꯅꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯎꯅꯈꯤꯗꯕ ꯍꯥꯏꯕꯒꯤ ꯋꯥꯍꯪꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯥꯗ ꯀꯩꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯐꯣꯡꯗꯣꯛꯏꯁꯦ ꯁꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯎꯅꯔꯝꯕꯗꯤ ꯄꯥꯝꯃꯤ ꯋꯥꯔꯤ ꯁꯥꯕꯗꯤ ꯄꯥꯝꯃꯦꯕ ꯑꯁꯤꯒꯤ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯃꯊꯪꯁꯦ ꯀꯩꯅꯣꯗ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯁꯥꯟꯇꯅ ꯍꯥꯛꯄꯝꯇ ꯂꯥꯛꯆꯒꯦ ꯌꯨꯅꯥꯏꯇꯦꯗ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯍꯧꯖꯤꯛꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕ ꯇꯣꯄꯤꯛꯁꯤꯁꯨ ꯀꯔꯦꯟ ꯁꯤꯆꯨꯋꯦꯁꯟ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤक ꯑꯣꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯃꯐꯝ ꯃꯐꯝꯗ ꯋꯥꯀꯠ ꯃꯐꯝ ꯐꯝꯕ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯉꯥꯡꯂꯣꯏ ꯑꯦꯛꯁꯄꯥꯔꯠꯁꯤꯡ ꯆꯠꯄꯤꯔꯒ ꯂꯥꯛꯄꯤꯔꯒ ꯃꯤꯌꯥꯝ ꯑꯦꯛꯁꯄꯥꯔꯠꯁꯤꯡꯗꯨꯅ ꯊꯝꯕ ꯋꯥꯐꯝꯁꯤꯡ ꯇꯥꯕ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯁꯨꯁꯤꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ JSC ꯁꯦꯝꯃꯒ ꯃꯗꯨꯒꯤ ꯍꯧꯖꯤꯛ ꯈꯨꯗꯝ ꯑꯣꯏꯅ ꯀꯃꯜ ꯕꯥꯕꯨꯒꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯤ ꯀꯦꯝꯗꯒꯤ ꯃꯥꯡꯈꯤꯕꯒꯤ ꯏꯁꯨꯒꯤ ꯃꯇꯥꯡ ꯑꯩꯈꯣꯏ ꯎꯔꯤꯄꯣꯛꯇ ꯑꯩꯈꯣꯏ ꯆꯠꯊꯔꯤꯕ ꯃꯁꯤꯒꯤ ꯑꯦꯖꯤꯇꯦꯁꯟ ꯃꯌꯥꯝ ꯑꯗꯨꯝ ꯎꯔꯒ ꯈꯪꯉꯒ ꯑꯩꯈꯣꯏꯒꯤ ꯄꯦꯄꯔꯁꯤꯡꯗ ꯑꯗꯨꯝ ꯊꯦꯡꯅꯔꯤ ꯅꯨꯡꯇꯤꯒꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ CSOꯁꯤꯡꯒꯤ ꯂꯤꯗꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤꯁꯨ ꯑꯩꯈꯣꯏ ꯑꯣꯖꯥ ꯍꯣꯏꯁꯨ ꯑꯗꯨꯝ ꯌꯥꯎꯕꯤꯔꯤꯕꯅꯤ ꯑꯗꯨ ꯁꯤꯒꯤ ꯆꯠꯄꯤꯔꯒ ꯋꯥꯐꯝ ꯀꯌꯥ ꯊꯝꯕ ꯈꯣꯠꯄ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄꯤꯄꯜꯁꯤꯡꯁꯤꯒ ꯋꯥꯈꯜꯂꯣꯟ ꯇꯥꯃꯤꯟꯅꯗꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕꯒꯤ ꯀꯥꯡꯂꯣꯟꯗ ꯃꯁꯤꯒꯤ ꯊꯕꯛꯁꯤꯡꯁꯤ ꯆꯠꯊꯕꯤꯕꯒꯤ ꯃꯃꯤ ꯇꯥꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯏꯔꯥꯡꯁꯤ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯅꯦꯝꯊꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯠ ꯀꯝ ꯅꯦꯛꯁ ꯑꯩꯈꯣꯏ ꯏꯂꯦꯛꯁꯟꯁꯨ ꯂꯥꯛꯀꯗꯣꯏꯅꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯅꯩꯅꯕꯤꯕꯒꯤ ꯋꯥꯐꯝ ꯑꯣꯏꯅ ꯎꯕꯤꯕ꯭ꯔꯥ ꯀꯔꯝꯕ ꯃꯤꯠꯌꯦꯡꯗ ꯊꯝꯕꯤꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯦꯒꯤ ꯗꯦꯠ 3ꯗꯒꯤꯅ ꯐꯦꯖ 3-4 ꯊꯣꯛꯅ ꯈꯥꯏꯗꯣꯛ ꯂꯥꯏꯔꯤꯛ ꯀꯩꯗꯤ ꯃꯁꯤ ꯐꯖꯅ ꯏꯌꯥ ꯇꯧꯖꯥꯅꯤ ꯐꯦꯖ 3-4 ꯊꯣꯛꯅ ꯈꯥꯏꯗꯣꯛꯒꯅꯤ ꯑꯩꯈꯣꯏ ꯂꯥꯟꯁꯦ ꯁꯦꯔꯤꯌꯦꯜꯗ ꯍꯧꯖꯤꯛꯅ ꯂꯥꯟꯁꯦ ꯂꯤꯂꯥ ꯑꯣꯜꯂꯛꯑꯦꯕ ꯁꯤꯖꯟ ꯇꯧꯔꯒ ꯂꯥꯟꯗꯒꯤꯀꯣ ꯁ꯭ꯄꯦꯂꯤꯡ ꯆꯦꯟꯖ ꯇꯧꯊꯣꯛꯈ꯭ꯔꯒꯅꯦ LAꯗꯣ LEELA ꯂꯤꯂꯥ ꯑꯣꯏꯅ ꯑꯣꯜꯂꯛꯑꯦ ꯍꯧꯖꯤꯛꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯍꯥꯟꯕꯗꯗꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ BJPꯒꯤ ꯄꯥꯔꯇꯤ ꯑꯗꯨꯗꯒꯤ ꯏꯚꯟ ꯑꯩ ꯈꯟꯕꯗ ꯑꯣꯄꯣꯖꯤꯁꯟ ꯐꯥꯎꯗ ꯇꯧꯔꯤꯕ ꯂꯥꯟꯁꯤ NRCꯒꯤ ꯃꯇꯥꯡꯗꯅꯤ ꯑꯗꯨꯒ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯀꯤꯅꯤ ꯍꯥꯏꯕꯁꯦ ꯌꯥꯝ ꯀꯣꯟꯐꯤꯗꯦꯟ ꯑꯣꯏꯅ ꯃꯤꯌꯥꯝꯁꯦ ꯂꯣꯏ ꯌꯥꯔ ꯆꯠꯂꯝꯕꯗꯧꯅ ꯇꯧꯋꯦꯕ ꯑꯍꯥꯟꯕꯗꯀꯣ ꯑꯗꯒꯤ ꯑꯅꯤꯁꯨꯕꯗ इलेक्शन MP इलेक्शन लापसे MP इलेक्शन लाप कांददी मियाम से लांजे थेंगनब मतमदा BJP की लेंगाक्सिना मथौना फसना फुदोकप ngamdre अदुना अखोय सेंटर दा मचिन थोकप मतिंग थोकप मी मा थागतरदि यारोय ना कांग्रेस की MP अनि जी थागतबनेबा BJP जी यारोय मसे मोय ngamde हाइना खल्लेबा प्रजा से को MP इलेक्शन से मसाबदी BJP लोय ओयबा थागतबदी कांग्रेस ओय थागलेबा मोय सिनेबल लाइसे अदु अहुम सुदा कमल बाबू मांगमदाय सिदगी होरगा अदुगी मते अमखक्का अमुक येंगाना भारत सरकारना कोई कनो ड्रोन अटैक तौरको मतम अदुदगी ngसागी कनो से कोई रॉकेट अटैक लाको मतम से सिगी टाइमिंग सि बाउदा भारत सरकार जना कोई लान से हम कन्ना कंट्रोल तौना बोनरी अदुना नोय मैम इंगदा चिथरगा लेयु अदुगा मिना सिंग लेयु कोई पेरिफेरी एरिया सिदा लेगिबा फोर्स ना कोनद्रमनिना होजिक अहेन मा फोर्स थाजली हारगा कोई मतम अमदा आर्टिकल 350 लौथोक मतमदा काश्मीर 150 गुम लई माले मोय CAPF से एक्सक्लूसिव ऑफ आर्मी सुमाइना लईबा पैरामिलिटरी से को होजिक अखोय मणिपुर 268 हेन लई माले तो मेदि मी 350 की मतम दुबाउदा इरांग दम साथीबा कश्मीर जुबो अखोय मसिंग सुगुन लईतेबो को अदु तौरे अदु मतुंग दैदि कमल बाबू मांगिबगी केस लाए अदै ngarang han होजिक से अखोय की प्रीपाक ने ना ब्लेम तौबा प्रीपाक ने ना हाइबा मी अंगांग खरा इनाव खरा हाइ ताय को मरुप सिंह खरा कोई लमहांगदा नोमै कापगा सिबै केस अमु लाए सिगी ममांगदा खितंग मनिंग हंदो येंगांदा अस्पा की जगह जगह दा अस्पा नमफुदा थमजलकबै को कोई ऑनरेबल चीफ मिनिस्टर की मागी हाइबा मतुंगिना अस्पा जी थमकु मतमदा जिरी थौदोकै कान कानदना को अदुदा अखोय अस्पा जी थमकु मतमदा अखोय मसी मतंगदा स्टेट गवर्नमेंट दा तानारमदे हाइबा पोटमा स्टेट गवर्नमेंट ने रिकमेंड तौरगने अस्पा थमिजा ना तौरिजे को हंदक किसिमा तानारमदे अदुना येंगवे आइजे कैनो गांदा
ꯑꯩꯅ ꯂꯥꯟꯁꯦ ꯂꯤꯂꯥ ꯑꯣꯜꯂꯦ ꯍꯥꯏꯁꯦ ꯑꯇꯩ ꯀꯔꯤꯝ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯥꯜꯍꯧꯕꯒꯤ ꯏꯁꯨꯁꯦ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯌꯥꯕ ꯃꯤꯂꯤꯇꯦꯟꯁꯤꯡ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯛꯇꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯜꯍꯧꯕꯁꯤꯡꯁꯤꯁꯨ ꯌꯥꯎꯔꯒ ꯃꯁꯤ ꯗꯤꯐꯦꯟ ꯇꯧꯅꯕ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯗ ꯁꯨꯒꯨꯝꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯂꯥꯜꯍꯧꯕꯁꯤꯡꯁꯨ ꯂꯩꯔꯝ ꯇꯥꯔꯒꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯁꯤꯅ ꯇꯧꯔꯤꯕ ꯀꯨꯀꯤꯁꯨ ꯍꯥꯏꯔꯒꯨꯝꯁꯦ ꯃꯤꯂꯤꯇꯦꯟꯁꯤꯡꯁꯤꯅ ꯇꯧꯔꯤꯕ ꯑꯦꯇꯦꯛꯁꯦ ꯑꯩꯈꯣꯏ ꯗꯤꯐꯦꯟ ꯇꯧꯕꯗ ꯂꯥꯏꯔꯝꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯗ ꯌꯥꯝ ꯆꯥꯎꯅ ꯐꯥꯎꯍꯟꯅꯕ ꯍꯣꯠꯅꯩꯌꯦꯕ ꯃꯇꯝ ꯑꯃꯗ ꯂꯥꯟ ꯍꯧꯔꯛꯄꯒꯤ ꯊꯥ 5-6ꯁꯦ ꯐꯥꯎꯁꯨ ꯐꯥꯎꯈꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯗ ꯂꯩꯅꯕ ꯍꯣꯠꯅꯕ ꯂꯨꯞ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯂꯛꯑꯦ ꯑꯗꯒꯤ ꯏꯚꯟ ꯄꯤꯁꯇꯣꯛ ꯇꯧꯕ ꯂꯨꯞꯁꯨ ꯂꯩꯔꯦ ꯍꯧꯖꯤꯛ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯄꯤꯁꯇꯣꯛ ꯇꯧꯕ ꯂꯨꯞꯁꯨ ꯌꯥꯎꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯑꯣꯡꯁꯤꯗ ꯑꯗꯨꯒꯤ ꯇꯧꯔꯤꯕ ꯄꯤꯁꯇꯣꯛ ꯑꯃꯗꯤ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯒꯤ ꯃꯣꯗꯦꯜꯗ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯗ ꯐꯥꯎꯍꯜꯂꯀꯥꯟꯗ ꯃꯗꯨ ꯆꯨꯝꯕ ꯃꯥꯜꯂꯦꯅ ꯈꯜꯂꯀꯥꯟꯗ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯑꯃꯗꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯒꯤꯀꯣ ꯑꯩꯈꯣꯏꯒꯤ ꯄꯤꯁꯇꯣꯛꯇ ꯆꯠꯊꯔꯤꯕ ꯃꯌꯥꯝꯁꯦ ꯈꯤꯇꯪ ꯑꯃꯨꯛ ꯚꯥꯔꯠ ꯁꯔꯀꯥꯔꯁꯤꯅ ꯊꯩꯗꯣꯛꯑꯒ ꯊꯝꯈ꯭ꯔꯀꯥꯟꯗ ꯍꯧꯖꯤꯛꯁꯦ ꯑꯁꯄꯥ ꯊꯝꯖꯤꯜꯂꯛꯄ ꯗꯦꯟ ꯉꯁꯥꯏꯒꯤ ꯚꯦꯅꯔꯦꯕꯜ ꯑꯦꯔꯤꯌꯥꯅꯤ ꯍꯥꯏꯔꯒ ꯊꯝꯖꯤꯜꯂꯛꯄ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯁꯤꯅ ꯑꯩꯈꯣꯏ ꯈꯪꯍꯜꯂꯛꯇꯦꯅ ꯂꯩꯊꯣꯛꯄ ꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯑꯁꯄꯥꯗꯣ ꯍꯥꯟꯅ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯍꯟꯗꯣꯛꯎ ꯀꯥꯏꯅ ꯀꯦꯕꯤꯅꯦꯠ ꯗꯤꯁꯤꯖꯟ ꯊꯥꯖꯟꯕ ꯔꯥꯖꯅꯤꯇꯤꯒꯤ ꯒꯦꯝꯁꯦ ꯁꯤꯅ ꯂꯤꯂꯥꯁꯦ ꯃꯑꯣꯡꯒꯤ ꯂꯤꯂꯥ ꯁꯥꯟꯅꯔꯀꯥꯟꯗ ꯂꯥꯁꯇ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯁꯄꯥ ꯂꯩꯅ ꯀꯃꯜ ꯕꯥꯕꯨ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯑꯥꯔꯃꯤ ꯀꯦꯝ ꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯥꯔꯃꯤ ꯀꯦꯝ ꯔꯦꯗ ꯁꯤꯜ ꯗꯤꯕꯤꯖꯟꯁꯤꯗꯒꯤ ꯑꯥꯔꯃꯤ ꯀꯦꯝꯗꯒꯤ ꯃꯥꯡꯈꯤꯕ ꯃꯤꯁꯦ ꯃꯤ 2,000 ꯆꯪꯅ ꯊꯤꯔꯤꯑꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯨꯝꯃꯒ ꯉꯁꯥꯏꯒꯤ ꯌꯥꯝ ꯂꯥꯏꯅ ꯈꯨꯝꯃꯀꯥꯟꯗ ꯉꯁꯥꯏꯒꯤ ꯈꯨꯝꯃꯕ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯑꯗꯨꯒꯤ ꯊꯧꯗꯣꯛꯇꯣ ꯂꯩꯔꯤ ꯇꯧꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤꯅ ꯅꯦꯛꯇꯔꯁꯤꯅ ꯑꯃꯨꯛ ꯃꯥꯅ ꯀꯥꯞꯄꯛꯄꯗ ꯑꯉꯥꯡ ꯑꯃ ꯁꯤꯕ ꯀꯣ ꯗꯦꯟ ꯍꯥꯏꯗꯤ ꯀꯤꯔꯛꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯐꯣꯔꯁꯦꯁꯁꯤꯡꯁꯦ ꯉꯁꯥꯏꯒꯤ ꯊꯥꯏꯅꯒꯤ 1980-90ꯒꯤ ꯁ꯭ꯇꯦꯖꯇ ꯍꯜꯂꯛꯄꯗ ꯀꯤꯔꯛꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯟꯁꯦ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩ ꯁ꯭ꯇꯦꯖ ꯈꯔ ꯍꯥꯏꯔꯛꯀꯦꯕ ꯂꯥꯟꯁꯦ ꯍꯧꯔꯛꯄ ꯃꯇꯝꯗ ꯀꯃꯥꯏꯅ ꯇꯧꯔꯝꯒꯦꯗ ꯀꯋꯥꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯑꯃ ꯊꯣꯛꯈꯤ ꯈꯣꯡꯖꯣꯝ ꯗꯦ ꯅꯨꯃꯤꯠꯇ ꯂꯨꯞ ꯃꯃꯤꯡꯗꯤ ꯄꯜꯂꯔꯣꯏꯒꯦ ꯈꯨꯠꯂꯥꯏ ꯄꯥꯏꯔ ꯂꯥꯛꯑꯒ ꯀꯩꯅꯣꯒ ꯉꯁꯥꯏꯒꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯄꯨꯂꯤꯁꯀ ꯀꯋꯥꯗ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯕ꯭ꯂꯦꯡ ꯐꯥꯏꯌꯔ ꯇꯧꯕꯗ ꯃꯤ ꯑꯃꯇ ꯁꯣꯛꯇꯦꯕ ꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯦꯗꯤꯁꯅꯦꯜ SP ꯑꯃꯤꯠꯀꯤ ꯃꯌꯨꯝꯗ ꯅꯣꯡꯃꯩ ꯀꯥꯞꯁꯜꯂꯤ ꯑꯗꯨꯗꯁꯨ ꯄꯨꯂꯤꯁ ꯈꯔ ꯁꯣꯛꯏ ꯀꯣ ꯃꯣꯏꯅ ꯀꯥꯞꯁꯜꯂꯛꯄꯗ ꯄꯨꯂꯤꯁ ꯁꯣꯛꯕꯗꯨꯐꯥꯎꯗ ꯃꯣꯏ ꯈꯨꯠ ꯐꯖꯅ ꯍꯟꯗꯦꯕ ꯄꯨꯂꯤꯁꯅ ꯈꯨꯠ ꯐꯖꯅ ꯍꯟꯗꯦ ꯇꯥꯃꯣꯀꯣ ꯑꯗꯨꯗ ꯃꯤꯆꯝ ꯑꯝꯇ ꯁꯣꯛꯇꯦ ꯈꯨꯟ ꯉꯥꯛꯄ ꯑꯝꯇ ꯁꯣꯛꯇꯦꯕ ꯈꯨꯠꯂꯥꯏ ꯄꯥꯏꯔ ꯀꯥꯞꯁꯜꯂꯛꯄ ꯃꯤ ꯑꯝꯇ ꯁꯣꯛꯇꯦ ꯀꯣ ꯑꯗꯨꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯩꯅꯣ ꯁꯨꯄ꯭ꯔꯤꯟꯇꯦꯟꯗꯦꯟ ꯑꯣꯐ ꯄꯨꯂꯤꯁ ꯏꯝꯐꯥꯜ ꯋꯦꯁꯀꯤꯗ ꯉꯔꯥꯡ ꯅꯍꯥꯟ ꯒꯕꯔꯅꯔꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯊꯣꯝꯖꯤꯟꯒꯦ ꯇꯧꯕꯗ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯥꯒꯤ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯒꯥꯔꯤꯗ ꯅꯣꯡꯃꯩ ꯀꯥꯞꯁꯜꯂꯦ ꯑꯗꯨꯗ ꯄꯨꯂꯤꯁꯅ ꯔꯤꯇꯥꯂꯤꯌꯦꯠ ꯇꯧꯏ ꯑꯗꯨ ꯔꯤꯇꯥꯂꯤꯌꯦꯠ ꯇꯧ ꯀꯥꯟꯗꯁꯨ ꯑꯉꯥꯡ ꯑꯝꯇ ꯁꯣꯛꯇꯦ ꯃꯤ ꯑꯝꯇ ꯁꯣꯛꯇꯦꯕ ꯄꯨꯂꯤꯁꯁꯦ ꯌꯥꯝꯅ ꯐꯥꯊꯔꯒ ꯃꯤꯌꯥꯝꯒꯤ ꯏꯍꯧꯅꯤꯀꯣ ꯈꯜꯂꯒ ꯄꯨꯂꯤꯁꯅ ꯌꯥꯝ ꯐꯥꯊꯕꯤꯔꯒ ꯉꯁꯥꯏꯒꯤ ꯏꯍꯧꯁꯦ ꯄꯨꯏꯌꯦꯕ ꯑꯗꯨ ꯃꯇꯨꯡꯗ ꯑꯁꯄꯥ ꯂꯥꯛꯑꯦꯕ ꯀꯣ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯏꯟꯁꯤꯗꯦꯟꯁꯨ ꯃꯌꯥꯝ ꯂꯩ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀ ꯉꯁꯥꯏꯒꯤ ꯀꯩꯅꯣꯒ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯉꯥꯛꯄꯁꯤꯡꯒ ꯃꯥꯏ ꯊꯦꯡꯅꯈꯤꯕ ꯑꯗꯨꯗ ꯀꯅꯥꯝꯇ ꯁꯣꯛꯅꯗꯦ ꯊꯦꯡꯅꯗꯦꯕ ꯇꯧꯕꯗꯨꯕꯨ ꯁꯗꯟꯂꯤ ꯀꯩꯒꯤꯅꯣ ꯁꯂꯨꯡꯐꯝꯒꯤ ꯂꯝꯍꯥꯡꯗ ꯀꯣ ꯂꯝꯍꯥꯡꯗꯨꯗ ꯈꯨꯟ ꯉꯥꯛꯄ ꯑꯉꯥꯡꯁꯤꯡꯗꯣ ꯂꯝꯍꯥꯡꯗꯨꯗ ꯄꯨꯊꯣꯛꯑꯒ ꯉꯁꯥꯏꯒꯤ ꯃꯤ ꯑꯃꯈꯛꯇꯪ ꯁꯤꯕ ꯋꯥꯔꯤ ꯕꯣꯕꯀꯣ ꯒꯥꯔꯤ ꯑꯍꯨꯝꯅ ꯀꯣꯏꯁꯤꯜꯂꯒ ꯇꯧꯕꯅꯦ ꯍꯥꯏ ꯑꯗꯨꯋꯥꯏꯗꯨꯗꯅ ꯀꯔꯤ ꯃꯔꯝꯒꯤ ꯀꯥꯞꯅꯗꯕ ꯌꯥꯗꯕꯒꯤ ꯐꯤꯕꯝꯁꯦ ꯀꯥꯏꯗꯩ ꯂꯥꯛꯏꯅꯣꯕ ꯅꯍꯥꯟꯈꯩ ꯆꯤꯟꯈ꯭ꯔꯕ ꯖꯒꯥꯁꯤꯗ ꯇꯧꯕ ꯃꯇꯝꯗ ꯅꯣꯡꯃꯩ ꯀꯥꯞꯄꯗ ꯃꯤ ꯑꯃꯇ ꯀꯥꯞꯅꯕꯗ ꯕ꯭ꯂꯦꯛ ꯐꯥꯏꯌꯔ ꯇꯧꯕ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯃꯤ ꯑꯃꯇ ꯁꯤꯗ꯭ꯔꯒ ꯃꯗꯨꯗ ꯄ꯭ꯔꯤꯄꯥꯛꯅꯦ ꯍꯥꯏꯕꯗꯨ ꯑꯩꯅ ꯀꯟꯅꯤꯡꯕꯩ ꯋꯥ ꯅꯠꯇꯦ ꯅꯠꯇ꯭ꯔꯒ ꯍꯌꯦꯡ ꯉꯁꯤ ꯄ꯭ꯔꯤꯄꯥꯛꯅꯦ ꯍꯥꯏꯕ ꯋꯥꯅꯦ ꯍꯌꯦꯡ PLAꯅꯁꯨ ꯍꯥꯏꯔꯛꯄ ꯌꯥꯏꯅ ꯍꯌꯦꯡ ꯀꯅꯥ ꯈꯪꯕꯅꯣ KCPꯅꯦ ꯍꯥꯏꯔꯛꯑꯗꯤ PWGꯅꯦ ꯍꯥꯏꯔꯛꯑꯗꯤ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯅꯨꯡꯇꯤꯒꯤ ꯐꯥꯔꯤꯕ ꯃꯌꯥꯝꯁꯨ ꯐꯥꯎꯕ ꯑꯗꯨꯅ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯒꯣꯔꯃꯦꯟ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯁꯦ ꯈꯤꯇꯪ ꯀ꯭ꯂꯤꯌꯔ ꯑꯣꯏꯍꯟꯅꯤꯡꯉꯦꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯉꯁꯥꯏꯒꯤ ꯐꯪꯉꯤꯕ ꯈꯨꯠꯂꯥꯏꯗꯨꯁꯨ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯈꯨꯠꯂꯥꯏꯅꯤ ꯍꯥꯏꯔꯦ ꯑꯗꯣ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯂꯥꯜꯍꯧꯕꯅꯕꯨ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯂꯥꯟꯍꯧꯕ ꯆꯠꯀꯗꯕ ꯅꯠꯇꯦꯕ ꯑꯗꯨꯒꯤ ꯑꯦꯟꯀ꯭ꯋꯥꯏꯔꯤꯗꯨ ꯐꯖꯅ ꯇꯧꯍꯟꯅꯤꯡꯉꯤ ꯍꯣꯏ ꯄ꯭ꯔꯤꯄꯥꯛꯅꯦ ꯍꯥꯏꯕꯗꯨꯁꯨ ꯄꯨꯂꯤꯁꯅ ꯍꯥꯏꯕꯗꯨ ꯆꯨꯝꯕ ꯑꯣꯏꯔꯝꯁꯅꯨ ꯆꯨꯝꯕ ꯇꯥꯔꯒꯗꯤ ꯀꯩꯗꯧꯕꯩ ꯀꯥꯞꯄꯤꯅꯣ ꯐꯥꯕ ꯌꯥꯕꯒꯤ ꯀꯟꯗꯤꯁꯟꯅꯤ ꯂꯝꯍꯥꯡꯗ ꯇꯧꯅꯕ ꯊꯕꯛꯅꯤ ꯀꯔꯤ ꯃꯔꯝꯒꯤ ꯀꯥꯞꯄꯤꯅꯣ ꯀꯥꯞꯄꯒꯤ ꯀꯜꯆꯔꯁꯦ ꯑꯃꯨꯛ ꯍꯜꯂꯛꯑꯕ꯭ꯔꯕ ꯀꯥꯞꯇꯕꯤꯗ ꯐꯥꯕꯤꯕꯗꯤ ꯀꯩꯗꯧꯒꯦꯕ ꯉꯁꯤ ꯑꯇꯣꯞꯄ ꯂꯥꯜꯍꯧꯕ ꯃꯌꯥꯝ ꯐꯥꯔꯤꯅ ꯍꯧꯖꯤꯛ ꯈꯨꯟ ꯉꯥꯛꯄꯗꯤ ꯑꯝꯇ ꯐꯥꯗꯦ ꯂꯥꯜꯍꯧꯂꯨꯞꯇꯤ ꯐꯥꯏꯀꯣ ꯂꯥꯜꯍꯧꯂꯨꯞ ꯐꯥꯕꯁꯤꯗ ꯉꯔꯥꯡꯒꯤ ꯀꯩꯅꯣ ꯁꯂꯨꯡꯐꯝꯒꯤ ꯊꯧꯗꯣꯛꯁꯤ ꯈꯛꯇꯅꯦꯕ ꯃꯈꯣꯏꯅ ꯂꯥꯜꯍꯧꯂꯨꯞꯀꯤ ꯃꯦꯝꯕꯔꯅꯤꯅ ꯍꯥꯏꯁꯦ ꯉꯁꯤꯁꯨ ꯀꯗꯥꯏꯗꯅꯣ ꯑꯩ ꯉꯁꯥꯏ ꯌꯦꯡꯉꯝꯕꯗ ꯀꯩꯅꯣꯗ ꯀꯛꯆꯤꯡꯒꯤ ꯆꯨꯝꯅꯥꯡ ꯍꯥꯏꯕ꯭ꯔꯥ ꯑꯗꯥꯏꯗ ꯄ꯭ꯔꯤꯄꯥꯛ ꯑꯃ ꯐꯥꯏ ꯑꯗꯒꯤ PWG ꯐꯅꯌꯥꯝ ꯐꯥꯔꯦ ꯅꯍꯥꯔꯣꯟ ꯀꯩꯅꯣꯅꯀꯣ ꯄꯨꯂꯤꯁꯅ ꯑꯗꯣ ꯌꯥꯏ ꯑꯟꯂꯣꯐꯨꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯦꯅ ꯂꯣꯅ ꯌꯥꯗꯕꯅꯦ ꯍꯥꯏꯔꯗꯤ ꯐꯥꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯁꯤꯒꯤ ꯂꯥꯟꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯂꯥꯟꯒꯤ ꯃꯇꯝꯁꯤꯗ ꯃꯤ ꯈꯨꯟ ꯉꯥꯛꯄ ꯀꯥꯡꯕꯨꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯑꯥꯔꯃꯔꯤꯗꯒꯤ ꯃꯤꯌꯥꯝꯅ ꯃꯤꯆꯝꯅ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯅꯣꯡꯃꯩꯁꯦ ꯈꯨꯠꯂꯥꯏꯁꯦ ꯃꯔꯨ ꯀꯩꯀꯥꯁꯦ ꯂꯧꯊꯣꯛꯍꯜꯂꯒ
militant jing je thengnaraga ngasi kaidobagi akoida tongan tongan ba party gi maming sisinaraga party gi document phangbra phangdabra adudi khangdre ngasi court ta putobuda hengang dagi case amga file tore hai aduga ngasai gi amana gadai no lamlai somdere te no ma case amga file tore hai husigi moi taru hingori bisi matak ta ko chumma moi ga di yam phai adu ta so hato budu di yam soidro mina su tawnaraga free da chalan ba aduga akhoi gi laloba kaima oirame khalo adu ke we hali no phaba yawa tanja bangani phabiu chumthokpiu sigi matakta amuk yengba yaisina bharat sarkar na ngasi bauda ene sena ai moi gira kashmir gi militant jing oi gira kashmir na jing oi gira ko even tamil nadu da ltd gi supporter oi gira ngasi bauda bharat sarkar na lamang na ba ichin nau sing ne dum hai ba maitai gi laloba jing jisu ayam matam da politically any rajniti toba achobana wangang ba matam da lamang na ba Manipuri Chinau Singh, brothers and sisters of Manipur, Haiva. Ko. Ado kuki militant jing moina lamangna lira moina su tau salaga akoi ki matakta indigenous tribe me amuki hanba. Ai je ko indigenous tribe including those people who are with them in Chochanpur in Kangpopi wa am tangangam deo. Sikian mase moidi lamangna na tabra moina organized over crime ma set up tau reira. Haiva potsin he lai je. Aduna yengdoi je kaino aganda megi 3 da gina ngasi bawda lai potse. Hojikti Amit Shah na ngang pa adai atai mayam sin ngang pa singse loina mak yang kanda lan je lila wale ba lila je hojik sabak phake tawgi tanja ja hob habi gi to aduna hojikti ngasi dagina tha ni hum sida mass combing operation ama torok pa yabagi chance wang leido male ai khan bada ko mass combing ji torokana hojiki khunga kusing je koi CSO mayam na manaraga general amnesty laudre di ko laudaba tar ga di ko afang je phare dina mana pripak ni mana PLA ni mana aduni adani pa je la khoi mi jing je loi trap tok sale dana ko trap tok sala kanda pistok ama nafu da to pa bagi natraga miam se sakam to laga manipur miam se sakam to la kanda india le ngak sina noi ki nasana su sing je ngasi di lam da loi thu ra ne na khoi da yam thu da phawal la bagi tanja ama lak soi na la ka do ma le ha je ai second round je swain tham je yan wai je ai mathang si kan lak sige oza samjai da lak sige oza ko USM gi secretary gi wafum tavire oza da lak se ningi wafum si manipur gi political belief se belief of the political situation hai dare manipur state sigi political belief si people sing sina kadai da thamakadori ge sigumba situation se issue by issue matang nanjanaraga masigi waroi sin nama masi porakta bida matang nanjanara sai uja santana koi habi bo wafum sing sida miyam hangodoi ba hairam godori bo wafum si kuki militant sing gi mafum dadi aduga kukri koi gi drug mafia sing haigadra koi gi te kuki narco terrorist haigadra koi tongan ba loan sin nari ba sigumba sing gi mafum dadi kaidorum godori haibasi soidana hangodaba mali aduna manipur gi political beliefs se kadai de legedagi haibo wafum si lak kamai thabi biari chobi ai haje gi akoi gi no Santa Kishin Sagi, and Tamigre, I shall be mental to go. Can only a quick encounter Tapiribishi, Namchumba Pomole. Fuji a quickie to Jurut a quickie 23 can be a target to leave a quickie Lancy Payana Crano and Haibudu, cooking up with the relationship of the Yamun Kangi for an aggression from the Yori Haibu Palego. I do but Tumdra Lancy Hokumatumda. Lanchi don't talk with you talk about the control Donaba, Tony had a quick part to security force of Tazalego. Security force at Tajalamatum, security force about the talking to Miyangi, Punsilan to go, no other Napoleon Pagudo, Moi Padato deal. But she will pull it on Kagimian, Kangibuko. I do hide of the 17th day ago when you put a peri with about Chinga, Tapaka, Bapong, Pudimata, Kuntravari Mangasino, no make capture of the Napotana. Hai pan bi de ko etek to ni missile rocket to ba da bi moirang da hanagi lai udra ba pang accident moirang koren gi karma aba thobu matam da adura bi hal ba pala shiri bani ko adu me apno bogi mamang da ko kap to ko to ko ki terrorist ba ni kap matum na madu subject la fa da ko to bu to di ngarang mu da ko thana pu bi ka pi ndang da ringa ha patara ko isna ka to ka pi betien da gi ka pi ko Kapi hai mo pam di khang na ga so aku che ku je post na changi laga oi bu ya ta re tok de bu tak tok de adu di sap na khang nge ba ko ji moi ji ba tok de ngoi na lai ji ga bi ga de ka ge bo adu ma che mo bu ki chi me ser khang mani mo bu DGP khang mani loi khang mani moi no moi khang mani bo adu moi na khang mani ga do wi hai da ko ge kun ga ko sing thole ya bo kun ga thol pa di ga do imara ba mo pu se kan da ba ya roi kan ga ni Manipur kan by India kan because Chama Rimini, I don't know, couldn't not by the way to lean, Aram by Tigun,
ꯊꯣꯛꯂꯛꯏꯅꯦꯕ ꯃꯣꯏ ꯃꯌꯥꯝꯁꯦ ꯊꯣꯛꯂꯛꯄꯁꯦ ꯀꯅꯥꯒꯤ ꯃꯃꯥꯡꯗꯅꯣ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯃꯥꯡꯗꯅꯤ MP ꯁꯅꯥꯖꯥꯎꯕ ꯑꯗꯩ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯕ ꯃꯌꯥꯝ ꯃꯣꯏꯒꯤ ꯃꯃꯥꯡꯒꯤꯗ ꯃꯣꯏ ꯃꯃꯥꯡꯗꯅꯤ ꯃꯣꯏ ꯈꯪꯉꯤꯅꯤ ꯄꯤꯕ ꯑꯉꯥꯡꯁꯤꯡ ꯑꯩꯈꯣꯏ ꯄꯤꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯆꯍꯤ 35 ꯆꯨꯕ ꯇꯤꯅꯦꯖꯔ ꯃꯌꯥꯝꯗꯨꯅ ꯅꯣꯡꯃꯩ ꯌꯥꯜꯂꯒ ꯆꯠꯇꯅ ꯈꯣꯠꯂꯤꯕ ꯊꯣꯡ ꯀꯥꯏꯗ ꯅꯣꯡꯃꯩꯅꯣ ꯃꯣꯏ ꯈꯪꯉꯤꯅꯦꯕ ꯑꯗꯨꯗꯤ ꯑꯔꯥꯟꯕ ꯅꯣꯡꯃꯩꯅꯤ ꯑꯗꯨ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯇꯝꯗ ꯃꯣꯏ ꯊꯤꯡꯕ ꯅꯠꯇꯦꯕ ꯑꯗꯩ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯣꯏ ꯂꯩꯐꯝꯗꯨꯗꯒꯤ ꯆꯥꯅꯕ ꯊꯛꯅꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛꯁꯤ ꯏꯆꯥꯁꯤꯡꯒꯤꯅꯦꯅ ꯇꯧꯔꯤꯅꯦꯕ ꯏꯐꯣꯡ ꯐꯣꯡꯅ ꯑꯩꯈꯣꯏ ꯈꯪꯖꯔꯕꯅꯦꯕ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏ ꯀꯟꯕꯤꯗꯕꯗꯒꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯉꯝꯗꯕꯗꯒꯤ ꯑꯩꯈꯣꯏ ꯊꯣꯛꯆꯔꯛꯄꯅꯤꯀꯣ ꯍꯥꯏꯕꯁꯦ ꯃꯅꯤꯄꯨꯔ ꯈꯪꯉꯤꯅꯦꯕ ꯑꯗꯨꯗꯤ ꯚꯥꯔꯠꯀꯤ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯗ ꯌꯦꯡꯕ ꯃꯤꯌꯥꯝꯗꯨꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇꯤ ꯑꯗꯨ ꯈꯪꯉꯝꯃꯅꯤꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯍꯣꯝ ꯄꯥꯏꯔꯤꯕꯅꯤ ꯉꯍꯥꯟ ꯃꯥꯅ ꯍꯥꯏꯗꯨꯗꯤ ꯊꯥ 15 ꯁꯨꯔꯦ ꯑꯩꯈꯣꯏ ꯏꯟꯇꯦꯂꯤꯖꯦꯟ ꯔꯤꯄꯣꯔꯠ ꯄꯤꯔꯛꯇꯕ ꯍꯥꯏꯅ ꯍꯣꯝ ꯄꯥꯏꯔꯤꯕ ꯃꯁꯥꯅ ꯍꯥꯏꯖꯔꯤꯅꯦꯕ ꯌꯦꯡꯉꯣꯕꯀꯣ ꯁꯤ ꯌꯦꯡꯕꯁꯤꯗ ꯁꯤ ꯌꯦꯡꯕꯁꯤꯗ ꯃꯥꯅ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠ ꯂꯩꯉꯥꯛꯇ ꯃꯥꯅ ꯋꯥꯈꯜ ꯇꯥꯍꯟꯕ ꯆꯨꯝꯃꯦꯕ ꯅꯣꯏꯅ ꯉꯥꯛꯄꯤꯗꯕꯗꯒꯤ ꯑꯩꯈꯣꯏ ꯈꯨꯟ ꯉꯥꯛꯄꯁꯤꯡꯗ ꯊꯣꯛꯈꯤꯕꯅꯤ ꯃꯣꯏꯁꯤꯡꯁꯦ ꯃꯣꯏ ꯃꯇꯨ ꯀꯝ ꯁꯣꯛꯄ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯍꯥꯏꯕ ꯉꯥꯛꯄ ꯍꯥꯏꯕꯁꯦ ꯚꯥꯔꯠ ꯀꯥꯏꯕ ꯌꯥꯔꯣꯏꯅ ꯉꯥꯛꯄꯅꯤ ꯃꯣꯏꯗ ꯃꯅꯥ ꯄꯤꯒꯗꯕꯅꯤ ꯉꯁꯤꯐꯥꯎꯗ ꯃꯣꯏꯅ ꯍꯥꯠꯈꯤꯕ꯭ꯔꯥ ꯈꯨꯟ ꯉꯥꯛꯄꯁꯤꯡꯁꯤꯅ ꯑꯥꯔꯃꯤ ꯑꯃꯒꯗꯤ ꯇꯧꯈꯤꯕ꯭ꯔꯥ ꯑꯗꯩꯁꯨ ꯇꯧꯈꯤꯕ꯭ꯔꯥ ꯁꯤ ꯑꯩ ꯂꯧꯒꯦꯀꯣ ꯍꯥꯏꯕꯁꯤ ꯃꯣꯏꯅ ꯑꯩꯈꯣꯏ ꯌꯥꯝ ꯁꯦꯡꯅ ꯊꯝꯈꯤꯗꯅꯕ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯁꯦ ꯄꯨꯔꯥ ꯖꯦꯅꯣꯁꯥꯏꯠꯀꯤ ꯐꯤꯕꯝꯗ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔ ꯅꯍꯥꯔꯣꯟꯁꯤꯡ ꯃꯨꯊꯠꯄꯒꯤ ꯐꯤꯕꯝꯗ ꯂꯥꯛꯄꯒꯤ ꯑꯃ ꯂꯩꯔꯛꯑꯦꯕ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯗ꯭ꯔꯒ ꯃꯌꯥꯝ ꯑꯃ ꯗ꯭ꯔꯒꯀꯤ ꯂꯥꯡꯅ ꯊꯨꯗꯅ ꯂꯩꯈ꯭ꯔꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯊꯕꯛ ꯁꯨꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯩꯕ ꯃꯌꯥꯝ ꯑꯃ ꯊꯕꯛ ꯐꯪꯗꯅ ꯉꯥꯎꯆꯠꯅꯗꯅ ꯂꯩꯈ꯭ꯔꯦ ꯁꯤꯐꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯩꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯕꯛ ꯁꯨꯕ ꯈꯣꯡꯕ ꯉꯥꯛꯇꯗꯅ ꯂꯩꯔꯦ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯀꯣꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁꯦꯐ ꯏꯟꯚꯦꯁꯇꯔ ꯇꯥꯟꯅꯕ ꯍꯣꯝ ꯑꯣꯐ ꯏꯟꯚꯦꯁꯇꯔ ꯇꯥꯟꯅꯕꯒꯤ ꯂꯥꯟ ꯑꯗꯨꯝ ꯇꯧꯔꯛꯑꯦ ꯂꯥꯟ ꯇꯧꯕ ꯃꯇꯝꯗ ꯈꯨꯟ ꯉꯥꯛꯅꯕ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯟꯁꯤꯡ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯊꯣꯛꯆꯔꯛꯑꯦ ꯃꯣꯏꯁꯨ ꯑꯃꯨꯛ ꯂꯣꯏꯅꯃꯛ ꯃꯣꯏꯁꯤꯕꯨꯁꯨ ꯑꯩꯅ ꯌꯥꯗꯕꯅꯦꯅ ꯍꯥꯏꯔꯒ ꯂꯣꯏꯅꯃꯛ ꯐꯥꯕ ꯐꯤꯕꯝꯗ ꯂꯥꯛꯑꯦꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔ ꯖꯦꯅꯦꯔꯦꯁꯟꯁꯦ ꯂꯣꯏꯅꯃꯛ ꯇꯨꯔꯛꯑꯦꯕ ꯁꯤ ꯑꯩꯈꯣꯏ ꯈꯪꯕꯤꯌꯣꯕ ꯂꯩꯕꯥꯛ ꯃꯨꯊꯠꯀꯦ ꯍꯥꯏꯕꯗꯨꯗꯤ ꯁꯤ ꯂꯣꯏꯅ ꯇꯨꯡꯒꯤ ꯖꯦꯅꯦꯔꯦꯁꯟ ꯑꯣꯏꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯃꯨꯊꯠꯄꯒꯤ ꯐꯤꯕꯝꯗ ꯂꯥꯛꯑꯦꯕ ꯑꯗꯨꯗ ꯅꯠꯇ꯭ꯔꯅꯦ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯁꯤꯡꯁꯤꯅ ꯈꯨꯟ ꯉꯥꯛꯄ ꯐꯥꯕ ꯌꯥꯔꯣꯏ ꯑꯗꯨ ꯇꯧꯕ ꯌꯥꯔꯣꯏ ꯈꯣꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯂꯥꯎꯗꯅ ꯂꯩ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤ ꯑꯁꯤ ꯐꯥꯒꯤꯔꯣ ꯑꯩꯈꯣꯏꯁꯨ ꯏꯟꯁꯤꯜꯂꯒ ꯍꯦꯛꯇ ꯆꯠꯄ ꯉꯥꯛꯇꯔꯕ ꯑꯗꯨ ꯉꯁꯥꯏ ꯑꯩꯈꯣꯏ ꯂꯧ ꯁꯥꯟꯇꯅ ꯇꯥꯛꯄꯤꯈꯤꯕꯗꯣ ꯐꯥꯎ ꯌꯥꯔꯦꯕꯀꯣ ꯍꯥꯠꯄꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯕꯣꯔꯗꯔ ꯂꯥꯏꯠꯇ ꯑꯩꯈꯣꯏ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯈꯣꯏ ꯏ ꯃꯁꯦꯟ ꯍꯥꯠꯅꯕ ꯁꯔꯨꯛꯄꯨꯗꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯗ ꯑꯣꯟꯁꯤꯜꯂꯒ ꯅꯣꯏꯅ ꯈꯨꯠ ꯊꯥꯎ ꯑꯗꯨ ꯇꯧꯗꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯨꯗꯤ ꯑꯗꯨ ꯍꯥꯏꯔꯤꯕ ꯏꯃꯥꯁꯤꯡ ꯃꯌꯥꯝꯗꯣ ꯐꯥꯗꯣꯔꯤꯕ꯭ꯔꯥ ꯑꯗꯨ ꯍꯥꯏꯌꯦꯅ ꯁꯤ ꯃꯩꯁꯤ ꯈꯤꯇꯪ ꯍꯧꯔꯝꯕꯗꯒꯤ ꯃꯩꯔꯤꯛ ꯑꯃ ꯍꯧꯔꯝꯕꯗꯒꯤ ꯃꯩꯖꯥꯎ ꯇꯧꯊꯣꯛꯑꯒ ꯂꯣꯏꯔꯛꯑꯦꯕꯀꯣ ꯁꯤ ꯁꯤꯟꯅꯕꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯁꯤꯟꯅꯕꯒꯤ ꯍꯣꯠꯅꯔꯛꯄꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯥꯒꯤ ꯃꯑꯣꯡꯁꯤꯅ ꯑꯗꯨꯝ ꯇꯥꯔꯛꯑꯦꯕ ꯑꯩꯁꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯀꯥꯡꯕꯨ ꯃꯁꯦꯟ ꯈꯟꯍꯟꯕ ꯑꯩꯈꯣꯏ ꯂꯩꯇꯥꯍꯟꯗꯕ ꯁꯤ ꯃꯔꯛꯁꯤꯗ ꯚꯥꯔꯠꯀꯤ ꯀꯦꯇꯤꯞ ꯃꯥꯔꯀꯦꯠ ꯑꯣꯟꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯆꯠꯄ ꯌꯥꯍꯟꯗꯕ ꯑꯩꯈꯣꯏꯒꯤ ꯄꯣꯠꯇ ꯄꯤꯖꯕ ꯃꯥꯒꯤ ꯂꯧꯕꯨꯛꯇ ꯀꯨꯝꯃꯒ ꯂꯧ ꯁꯨꯕ ꯉꯝꯗꯕ ꯐꯨ ꯉꯝꯗꯕ ꯄꯨꯔꯥ ꯍꯥꯏꯗ ꯑꯩꯈꯣꯏꯒꯤ ꯇꯨꯡꯍꯧꯕꯤꯅ ꯑꯩꯈꯣꯏ ꯏꯁꯤꯡ ꯉꯥꯏꯕꯗꯣ ꯑꯗꯨ ꯐꯤꯕꯝꯗ ꯂꯩꯍꯟꯒꯦꯅ ꯈꯜꯂꯦꯕ ꯑꯗꯨꯃꯛꯁꯤꯗ ꯑꯃꯨꯛ ꯚꯥꯔꯠꯀꯤ ꯑꯣꯏꯅꯔꯤꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯀꯔꯤ ꯍꯥꯏ ꯚꯥꯔꯠꯀꯤ ꯑꯣꯏꯕ ꯃꯤ ꯀ꯭ꯔꯣꯔ 190 ꯀ꯭ꯔꯣꯔ ꯁꯕꯤꯇꯨ ꯀꯔꯦꯁꯟ ꯀꯣ ꯁꯤꯒꯤ ꯃꯅꯨꯡꯗ ꯅꯍꯥ ꯑꯣꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯃꯤ ꯍꯥꯏꯗꯅ ꯃꯥꯅ ꯅꯍꯥ ꯁꯦꯝꯒꯠꯄꯅꯤ ꯌꯨꯒꯗꯕꯅꯤ ꯃꯥꯅ ꯖꯪ ꯏꯟꯗꯤꯌꯥꯅ ꯊꯣꯜꯂꯦꯕ ꯃꯥꯅ ꯊꯣꯟꯖꯕꯅꯤꯀꯣ ꯃꯣꯏꯁꯦ ꯑꯗꯣ ꯖꯪ ꯏꯟꯗꯤꯌꯥ ꯊꯣꯟꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤ ꯌꯥꯎꯗ꯭ꯔꯕ ꯃꯅꯤꯄꯨꯔꯒꯤ ꯅꯍꯥꯔꯣꯟꯁꯤꯡꯁꯦ ꯑꯗꯨ ꯃꯅꯤꯄꯨꯔ ꯅꯍꯥꯔꯣꯟꯁꯤꯡꯒꯤ ꯃꯔꯝ ꯈꯤꯇꯪꯗꯤ ꯌꯦꯡꯉꯨꯅꯦ ꯍꯧꯖꯤꯛ ꯌꯦꯡꯉꯤ ꯀꯥꯔꯐ꯭ꯌꯨ ꯊꯝꯖꯤꯜꯂꯤ ꯏꯟꯇꯔꯅꯦꯠ ꯊꯤꯡꯖꯤꯜꯂꯤꯀꯣ ꯂꯣꯏꯅꯃꯛ ꯕꯦꯟꯗ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯏꯗꯨꯀꯦꯁꯟ ꯁꯦꯛꯇꯔꯗ ꯀꯔꯤ ꯀꯥꯡ ꯆꯥꯏꯒꯦ ꯀꯅꯥꯒꯤ ꯃꯃꯥꯡꯗ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯃꯃꯥꯡꯗ ꯏꯅꯥꯎ ꯋꯥꯁꯟꯇ ꯍꯣꯏ ꯑꯗꯩ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟ ꯃꯃꯥꯡꯗ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯂꯩꯕꯗ ꯅꯨꯡꯉꯥꯏꯍꯧꯔꯣ ꯅꯣꯡ ꯇꯥꯔꯤꯉꯩꯗ ꯉꯥ ꯐꯥꯎꯔꯣ ꯁꯤ ꯃꯅꯤꯄꯨꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯄꯣꯡꯅ ꯅꯨꯡꯉꯥꯏꯅ ꯍꯥꯏꯖꯔꯤꯅꯦꯕ ꯁꯨꯃꯥꯏꯅ ꯀꯤꯁꯦ ꯈꯣꯠꯇꯅꯒ ꯅꯨꯡꯉꯥꯏꯍꯧꯔꯣ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯂꯩꯕꯗ ꯅꯨꯡꯉꯥꯏꯍꯧꯔꯣ ꯅꯣꯡ ꯇꯥꯔꯤꯉꯩ ꯉꯥ ꯐꯥꯎꯔꯣꯅꯦ ꯍꯥꯏꯅꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯩꯗꯧꯔꯤꯒꯦꯕ ꯍꯥꯏꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔ ꯖꯦꯅꯦꯔꯦꯁꯟꯁꯦ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯨꯠꯄꯒꯤ ꯑꯃꯗ ꯑꯩꯈꯣꯏ ꯂꯩꯗꯣꯔꯤꯕ ꯑꯗꯨꯒꯤ ꯃꯁꯤ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯄꯁꯦ ꯀꯅꯥꯅ ꯈꯪꯉꯤ ꯍꯥꯏꯗ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯗꯨꯅ ꯈꯪꯉꯦ ꯂꯝꯗꯝꯗ ꯂꯩꯔꯤꯕ ꯑꯦꯀꯥꯗꯦꯃꯤꯛ ꯁꯥꯏꯟꯁꯁꯤꯡ ꯑꯗꯒꯤ ꯁꯤꯡ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯉꯦꯕ ꯑꯣꯏꯔꯤꯁꯦ ꯃꯁꯤ ꯄꯨꯟꯅ ꯐꯖꯅ ꯚꯥꯔꯠ ꯂꯩꯉꯥꯛ ꯑꯩꯈꯣꯏꯅ ꯃꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛ ꯂꯣꯏ ꯌꯦꯡꯉꯤꯕꯗꯤ ꯂꯥꯜꯂꯤꯀꯣ ꯑꯩꯈꯣꯏꯁꯦ ꯂꯣꯏꯅꯃꯛ ꯂꯥꯜꯍꯧꯕꯒꯤ ꯑꯦꯛꯇ ꯄꯥꯗ ꯐꯥ ꯈꯣꯠ ꯇꯧꯔꯒꯅꯦ ꯃꯣꯏꯁꯦ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯃꯨꯊꯠꯅꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯄꯒꯤ ꯑꯃꯨꯛ ꯂꯩꯔꯤꯑꯕꯀꯣ ꯑꯗ ꯑꯩꯅ ꯍꯦꯟꯅ ꯍꯥꯏꯖꯕꯗꯨꯅꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯅꯤꯡꯇꯝ ꯂꯥꯜꯍꯧꯕꯁꯤꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯍꯦꯛ ꯍꯧꯕ ꯃꯇꯝꯗ ꯊꯥ ꯃꯈꯥꯏ ꯑꯃ ꯐꯪꯕꯒꯤ ꯅꯤꯡꯇꯝ ꯐꯪꯕꯒꯤ ꯂꯩꯌꯦꯕ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯗ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯂꯥꯛꯄ ꯆꯍꯤ 2000ꯒꯤ ꯏꯇꯤꯍꯥꯁ ꯀꯣ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥꯗ ꯂꯩꯕꯥꯛꯀꯤ ꯃꯌꯥꯝ ꯂꯩꯔꯕ ꯚꯥꯔꯠꯇꯒꯤ ꯍꯥꯟꯅ ꯅꯤꯡꯈꯥ ꯇꯝꯕ ꯍꯥꯟꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯃꯁꯥꯒꯤ ꯂꯩꯉꯥꯛ ꯆꯠꯅꯕ ꯍꯥꯟꯕ ꯂꯩꯌꯦꯕ ꯑꯗꯨꯅ ꯐꯖꯅ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ UN ꯃꯌꯥꯝ ꯂꯩꯕꯥꯛꯁꯤꯡꯗ ꯄꯤꯕ ꯆꯨꯝꯃꯤ ꯍꯥꯏꯈꯤꯅꯦꯕ ꯃꯁꯤ ꯈꯪꯕꯗꯒꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯅꯤꯄꯨꯔꯁꯦ
ꯑꯃꯒ ꯑꯃꯒ ꯇꯤꯟꯅ ꯌꯥꯗꯕ ꯑꯗꯨꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯁꯦ ꯄꯔꯐꯦꯛ ꯑꯣꯏꯅ ꯊꯝꯕ ꯑꯩꯅ ꯍꯥꯏꯕꯗꯣ ꯍꯤꯁ ꯁ꯭ꯄꯦꯁꯦꯜ ꯚꯣꯏꯁ ꯍꯥꯏꯗꯣ ꯑꯗ ꯆꯠꯄꯤ ꯗꯦꯜꯂꯤꯒꯤ ꯆꯠꯄꯤ ꯊꯥꯔ ꯆꯠꯄ ꯒꯥꯔꯤ ꯅꯪ ꯐꯝꯃꯨ ꯅꯪ ꯂꯦꯞꯄꯨ ꯍꯥꯏꯔꯒ ꯂꯦꯞꯄ ꯑꯗꯨꯃꯛꯅꯤ ꯉꯁꯤꯐꯥꯎꯗ ꯑꯗꯨꯝ ꯁꯥꯡꯉꯕ ꯊꯥ 14 ꯁꯨꯔꯐꯥꯎꯗ ꯑꯣꯅꯔꯦꯕꯜ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔ ꯑꯩꯈꯣꯏ ꯑꯣꯏꯔꯤꯕ ꯈꯕꯔꯗꯒꯤ ꯅ꯭ꯌꯨꯁꯄꯦꯄꯔ ꯑꯩꯈꯣꯏꯒꯤꯗꯤ ꯍꯧꯔꯛꯈꯤꯕ ꯀꯣ ꯃꯥꯒꯤ ꯏꯔꯤꯇꯣꯔꯤꯌꯦꯜꯗ ꯀꯩ ꯍꯥꯏ ꯏꯃꯥꯅ ꯏꯈꯤꯕꯗ ꯏꯔꯤꯇꯣꯔꯤꯌꯦꯜꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤ ꯇꯨꯔ ꯆꯠꯂꯒꯨꯝꯁꯤ ꯁꯨꯕ ꯆꯠꯂꯒꯨꯝꯁꯤ ꯀꯣꯔꯥꯁ ꯃꯔꯛꯇ ꯅꯥꯄꯤ ꯍꯧꯍꯜꯂꯁꯤ ꯍꯤ ꯍꯥꯏ ꯅꯦꯁꯅꯦꯂꯤꯖꯝꯅ ꯌꯣꯝꯕ ꯑꯗꯨꯒꯨꯝꯕ ꯑꯗꯒꯤ ꯍꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯅꯦꯕ ꯅꯣꯏ ꯇꯤꯟꯅꯔꯤꯕꯗꯤ ꯑꯩꯗꯤ ꯌꯥꯝ ꯇꯤꯟꯅꯒꯗꯕꯅꯤ ꯈꯨꯠꯇꯤꯟꯗꯤ ꯀꯩꯅꯣꯅꯤ ꯁꯤ ꯂꯧꯅꯔꯤꯅꯤ ꯄꯥꯡꯅ ꯁꯤ ꯂꯧꯔꯤꯅꯤ ꯊꯧꯖꯥꯡ ꯀꯥꯏꯗꯣ ꯑꯩꯈꯣꯏ ꯈꯕꯔꯗ ꯇꯧꯔꯒ ꯃꯌꯥꯝꯅ ꯃꯇꯝ ꯑꯃꯗ ꯑꯃꯖꯨꯗ ꯌꯥꯎꯃꯤꯟꯅꯃꯤꯅꯦꯕ ꯑꯗꯨ ꯑꯩꯗꯤ ꯃꯨꯟꯅ ꯈꯪꯉꯦꯕ ꯑꯩ ꯍꯥꯏꯗꯤ ꯌꯥꯝꯅ ꯈꯪꯉꯦꯗꯤ ꯐꯩ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦꯀோ ꯑꯗꯨꯅ ꯃꯁꯤ ꯑꯣꯏꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯑꯣꯏꯔꯛꯄꯅꯣ ꯍꯥꯏꯕꯗꯣ ꯈꯪꯒꯅꯦꯕ ꯑꯗꯨꯅ ꯑꯗ ꯃꯅꯤꯡꯖꯦꯜ ꯃꯊꯨꯡ ꯂꯩꯈ꯭ꯔꯕ ꯃꯔꯩꯕꯥꯛ ꯅꯤꯡꯈ꯭ꯔꯕ ꯇꯨꯝꯕ ꯆꯥꯕ ꯍꯤꯞꯄ ꯆꯠꯄ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯍꯥꯏꯖꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯐꯥꯎꯗ ꯇꯨꯃꯤꯟꯅ ꯂꯩꯍꯜꯂꯤꯁꯤ ꯀꯔꯤꯒꯤꯅꯣꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯀꯔꯤ ꯋꯥꯔꯤ ꯁꯥꯕ ꯄꯤꯗꯕꯅꯣ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯍꯥ ꯀꯔꯤ ꯄꯤꯗꯕꯅꯣꯕ ꯑꯗꯨ ꯑꯁꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯁꯥ ꯄꯣꯛ ꯆꯥꯛꯑꯝꯃꯣꯏꯗ꯭ꯔꯣ ꯑꯗꯨꯒ ꯍꯟꯗꯛ ꯀꯩꯅꯣꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ CLPꯒꯤ ꯑꯩꯈꯣꯏꯒꯤ ꯔꯟꯖꯤꯠꯅ ꯑꯩꯁꯨ ꯂꯨ ꯇꯤꯟꯅꯔꯛꯄꯅꯤ ꯑꯩꯈꯣꯏ ꯃꯔꯨꯞꯁꯤꯕꯨ ꯃꯥꯏꯁꯤꯕꯨ ꯂꯝꯂꯩꯕ ꯑꯣꯅꯔꯨꯕ꯭ꯔꯅꯦ ꯆꯨꯔꯣꯟ ꯄꯔꯣꯟ ꯌꯥꯟ ꯉꯥꯒꯦ ꯂꯝꯂꯩꯕ ꯑꯣꯅꯔꯕ꯭ꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯗꯨꯃꯥꯏꯅ ꯇꯧꯗ꯭ꯔꯦ ꯍꯥꯏꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯌꯦꯡꯉꯤꯕ ꯃꯤꯠꯌꯦꯡ ꯃꯣꯏ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁ ꯑꯝꯇ ꯌꯦꯡꯕꯤꯌꯣꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯊꯝꯕꯤꯔꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯋꯥꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯃꯤꯔꯣꯟ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯟꯁꯤꯡꯁꯦ ꯂꯣꯏꯅ ꯃꯥꯡꯕ ꯇꯥꯔꯤꯅꯦ ꯑꯩꯈꯣꯏ ꯂꯣꯏ ꯃꯥꯡꯕ ꯇꯥꯔꯤꯕ ꯑꯉꯥꯡ ꯃꯌꯥꯝꯁꯤ ꯗ꯭ꯔꯛꯅ ꯃꯥꯡꯍꯜꯂꯦ ꯑꯗꯩ ꯂꯣꯏ ꯃꯥꯡꯍꯜꯂꯦ ꯑꯩꯈꯣꯏ ꯃꯥꯡꯕ ꯇꯥꯔꯦꯕ ꯁꯤ ꯁꯤꯗꯤ ꯌꯦꯡꯕꯤꯌꯣꯕ ꯇꯨꯡꯗ ꯁꯣꯛꯄ ꯌꯥꯔꯣꯏ ꯑꯣꯖꯥ ꯁꯥꯟꯇ ꯀꯩꯅꯣ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯗꯤꯁꯤꯖꯟ ꯑꯦꯟ ꯀꯟꯐ꯭ꯂꯤꯛ ꯑꯦꯟ ꯁ꯭ꯇ꯭ꯔꯛꯆꯔꯁ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤ ꯄꯨꯟꯅ ꯌꯦꯡꯕꯤꯔꯀꯥꯟꯗ ꯁꯣꯁꯤꯌꯣ ꯄꯣꯂꯤꯇꯤꯀꯦꯜ ꯏꯝꯄꯦꯛꯁꯦ ꯍꯧꯖꯤꯛ ꯄ꯭ꯔꯖꯦꯟ ꯑꯩꯈꯣꯏꯒꯤ ꯁꯤꯆꯨꯋꯦꯁꯟ ꯑꯣꯐ ꯃꯅꯤꯄꯨꯔꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯃꯥꯏꯅ ꯊꯝꯕꯤꯕ ꯌꯥꯔꯤ ꯁꯣꯁꯤꯌꯣ ꯄꯣꯂꯤꯇꯤꯀꯦꯜ ꯏꯝꯄꯦꯛ ꯍꯥꯏꯕ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯔꯥꯖꯅꯤꯇꯤ ꯌꯥꯎꯕꯗ ꯅꯤꯌꯣꯝ ꯆꯨꯝꯅ ꯌꯥꯎꯗꯕꯗꯒꯤ ꯊꯣꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯁꯤꯒꯤ ꯔꯥꯖꯅꯤꯇꯤ ꯌꯥꯎꯕꯗ ꯂꯤꯗꯔꯒꯤ ꯋꯥꯔꯤ ꯇꯣꯛꯈ꯭ꯔꯣ ꯂꯤꯗꯔꯗꯤ ꯑꯦꯅꯤꯊꯤꯡ ꯆꯨꯁ ꯇꯧꯈꯤꯕ ꯌꯥꯏꯑꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯤ ꯏꯟꯗꯤꯌꯟꯁꯤꯡꯁꯤꯅ ꯀꯣꯡꯒ꯭ꯔꯦꯁꯇ ꯆꯍꯤ ꯀꯌꯥ ꯂꯩꯔꯝꯃꯤ ꯀꯣꯡꯒ꯭ꯔꯦꯁꯇ ꯐꯅ ꯀꯨꯏꯅ ꯂꯩꯔꯝꯕ ꯃꯇꯨꯡꯗ ꯃꯥꯅ ꯃꯤꯌꯥꯝꯒꯤ ꯑꯌꯥꯕ ꯂꯧꯔꯒ BJP ꯗ ꯂꯥꯛꯑꯦ ꯑꯌꯥꯕ ꯂꯧꯔꯒ BJP ꯂꯥꯛꯑꯦ ꯃꯥꯒꯤ ꯁꯔꯇꯦꯟ ꯄ꯭ꯔꯣꯃꯤꯁ ꯔꯥꯖꯃꯣꯍꯟꯒ ꯐꯝꯃꯤꯟꯅꯔꯒ ꯃꯥꯅ ꯑꯦꯛꯁꯀ꯭ꯂꯨꯁꯤቭ ꯏꯟꯇꯔꯚ꯭ꯌꯨꯗ ꯃꯥꯅ ꯍꯥꯏꯕꯗꯣ ꯑꯩꯒ BJP ꯌꯥꯎꯔꯤꯁꯦ ꯃꯁꯤ ꯑꯩꯒ BJPꯒ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃ ꯂꯩꯅꯔꯒ ꯌꯥꯎꯕꯅꯤ ꯍꯥꯏꯈꯤꯕ ꯃꯁꯤ ꯇꯧꯔꯦ ꯁꯤ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯍꯥꯟꯕ ꯃꯅꯤꯄꯨꯔꯗ ꯄꯤꯄꯜꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯍꯧꯔꯛꯄꯁꯦ ILP ꯐꯪꯕ ꯃꯇꯨꯡꯗꯀꯣ ILP ꯐꯪꯕ ꯃꯇꯨꯡꯗ ꯏꯃꯥ ꯀꯩꯊꯦꯜꯗ ꯆꯪꯉꯨꯕꯁꯤꯗꯤ BJPꯒꯤ CM ꯑꯃ ꯑꯣꯏꯅꯀꯣ ꯃꯥꯒꯤ ꯏꯃꯥ ꯀꯩꯊꯦꯜꯗ ꯆꯪꯕ ꯃꯇꯝꯗ ꯕꯣꯔ ꯂꯧꯕꯕꯨꯗꯤ ꯆꯪꯈꯤꯕꯅꯤꯀꯣ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯏꯃꯥ ꯀꯩꯊꯦꯜ ꯃꯌꯥꯝꯁꯤꯗ ꯉꯁꯥꯏꯒꯤ ꯒꯣꯔꯃꯦꯟꯗ ꯆꯩꯕ ꯈꯣꯠꯄꯁꯤ ꯌꯥꯝ ꯉꯝꯃꯦꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡꯁꯤꯅꯀꯣ ꯑꯗꯣ ꯋꯥꯟꯁ ꯃꯥꯒꯤ ꯂꯦꯟꯗꯤꯡꯁꯤ ꯂꯩꯈꯤꯕꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯦ ꯅꯥꯄꯥꯛ ꯄꯥꯛꯄꯒꯤ ꯇꯥꯏꯞꯇ ꯍꯧꯖꯤꯛꯁꯦ ꯏꯚꯟ ꯀꯩꯊꯦꯜ ꯃꯅꯨꯡ ꯐꯥꯎꯗ ꯂꯨꯞꯀꯤ ꯑꯣꯏꯅ ꯂꯩꯕꯒꯤ ꯐꯤꯕꯝꯗ ꯄꯨꯔꯥ ꯅꯥꯄꯥꯛꯅꯦꯕ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯏꯝꯄꯦꯛꯁꯤꯅ ꯀꯗꯥꯏꯐꯥꯎ ꯂꯥꯛꯀꯦ ꯍꯥꯏ ꯀꯥꯟꯗ ꯄꯣꯂꯤꯇꯤꯀꯦꯜ ꯁ꯭ꯇꯥꯏꯜꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯉꯁꯥꯏꯒꯤ 2000 ꯌꯧꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏꯅ ꯄꯤꯛꯉꯩꯗꯣ ꯑꯩꯈꯣꯏꯅ 1986, 87, 90 ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯒ꯭ꯌꯥꯟ ꯇꯥꯍꯧꯔꯛꯄꯁꯦ ꯁ꯭ꯋꯥꯏ ꯇꯥꯏꯃꯤꯡꯗ ꯂꯩꯕ ꯄꯣꯂꯤꯇꯤꯛꯁꯁꯦ ꯂꯩꯕꯥꯛ ꯅꯤꯡꯕꯒꯤ ꯁ꯭ꯇꯥꯏꯜꯁꯦ ꯄꯨꯔꯥ ꯃꯅꯤꯄꯨꯔ ꯈꯛꯇꯒꯤ ꯑꯣꯏꯅ ꯂꯩꯕꯥꯛ ꯅꯤꯡꯉꯦꯕ ꯃꯅꯤꯄꯨꯔ ꯈꯛꯇꯒꯤ ꯑꯣꯏꯅ ꯂꯩꯕꯥꯛ ꯅꯤꯡꯉꯦ ꯑꯗꯨꯒ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤꯅ ꯁꯦꯝ ꯑꯣꯏꯕ ꯉꯝꯃꯝꯃꯤ ꯑꯗꯨꯁꯨ ꯂꯣꯏ ꯀꯥꯎꯊꯣꯛꯈ꯭ꯔꯁꯦꯕꯀꯣ ꯃꯅꯤꯄꯨꯔ ꯈꯛꯇꯒꯤ ꯑꯣꯏꯅ ꯂꯩꯕꯥꯛ ꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯏꯟꯗꯤꯖꯤꯅꯁ ꯇ꯭ꯔꯥꯏꯕꯁꯤꯡꯁꯦ ꯃꯅꯨꯡꯗ ꯉꯁꯥꯏꯒꯤ ꯃꯩꯇꯩꯅ ꯅꯝꯊꯕꯤ ꯍꯥꯏꯔꯤꯕ ꯃꯩꯇꯩꯅ ꯅꯝꯊꯕꯤꯕꯅꯦ ꯍꯥꯏꯕ ꯑꯦꯖꯦꯟꯗꯥꯁꯦ ꯁꯥꯒꯠꯄꯗ ꯑꯗꯨ ꯃꯇꯝꯗ ꯌꯥꯝ ꯋꯥꯔꯤꯕ ꯁꯥꯒꯠꯄ ꯉꯝꯗꯦꯕ ꯑꯗꯨ ꯃꯇꯝꯁꯦ 1980, 85 ꯄꯥꯏꯁꯦ ꯀꯩꯁꯨ ꯁꯥꯒꯠꯄ ꯉꯝꯗꯦꯕ ꯁꯥꯒꯠꯄ ꯉꯝꯗ꯭ꯔꯤꯁꯦ IMFꯅ ꯃꯄꯥꯟꯗ ꯌꯥꯝ ꯀꯟꯈꯠꯂꯛꯄ ꯃꯇꯝ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ 2001 ꯅꯛꯁꯜꯂꯛꯄ ꯁ꯭ꯋꯥꯏꯗꯗꯤ ꯁꯦꯄꯔꯦꯠ ꯀꯩꯅꯣꯒꯤ ꯑꯥꯏꯗꯤꯌꯥꯁꯤ ꯌꯥꯝ ꯐꯖꯅ ꯇ꯭ꯔꯥꯏꯕꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯆꯍꯤ 2.5 ꯂꯩꯃꯤꯟꯅꯔꯕ ꯏꯟꯗꯤꯖꯤꯅꯁ ꯇ꯭ꯔꯥꯏꯕꯁꯤꯡꯁꯤꯗ ꯌꯥꯝ ꯐꯖꯅ ꯄꯣꯂꯤꯇꯤꯀꯦꯜ ꯒ꯭ꯂꯣ ꯑꯃ ꯄꯤꯈ꯭ꯔꯦ ꯀꯥꯝꯈ꯭ꯔꯦꯕ ꯐꯖꯅ ꯀꯥꯝꯈ꯭ꯔꯦ ꯑꯗꯨ ꯀꯥꯝꯈ꯭ꯔꯕ ꯃꯇꯨꯡꯗ 2001 ꯖꯨꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯅ ꯍꯥꯏꯕꯗꯤ ꯗꯦꯜꯂꯤꯗ ꯂꯩꯕ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯃꯌꯥꯝꯁꯤꯅ ꯃꯗꯨꯗ IME ꯊꯣꯛꯄꯅꯤ ꯑꯩꯈꯣꯏ ꯊꯣꯛꯄꯅꯤ ꯇꯧꯔꯒ ꯇꯧꯔꯤꯕ ꯏꯍꯧꯁꯦ ꯁ꯭ꯋꯥꯏꯐꯥꯎꯗꯤ ꯃꯌꯥꯝꯁꯦ ꯑꯦꯖꯦꯟꯗꯥ ꯑꯃꯈꯛꯇꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯌꯥꯔꯤ ꯑꯗꯨ ꯃꯇꯨꯡꯗ ꯏꯆꯦ ꯃꯅꯣꯔꯃꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯑꯦ ꯑꯗꯒꯤ ꯀꯩꯅꯣ ꯂꯥꯛꯏ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯁꯟꯖꯤꯕ ꯔꯕꯤꯅꯥ ꯂꯥꯛꯑꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯥꯛꯏꯁꯦ ꯀꯩꯅꯣ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯨ ꯂꯥꯛꯑꯦ ILP ꯂꯥꯛꯑꯦ ꯑꯗꯨꯋꯥꯏꯐꯥꯎꯗꯗꯤ
ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯌꯨꯅꯤꯇꯤꯁꯦ ꯊꯨꯒꯥꯏ ꯉꯝꯗꯦ ꯃꯤꯌꯥꯝꯒꯤ ꯄꯤꯄꯜ ꯌꯨꯅꯤꯇꯤꯁꯦ ꯊꯨꯒꯥꯏ ꯉꯝꯗꯦ ILP ꯗ ꯉꯝꯗꯦ ILP ꯄꯤꯄꯜ ꯌꯨꯅꯤꯇꯤꯁꯦ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯗ ꯕꯤꯜ ꯄꯥꯁ ꯇꯧꯕ ꯅꯨꯃꯤꯠꯁꯤꯒꯤ ꯑꯍꯤꯡꯗ ꯄꯨꯡ 2 ꯃꯈꯥꯏ 3 ꯇꯥꯔ ꯈꯣꯡꯒ꯭ꯔꯥꯝꯅ ꯅꯣꯏ ꯀꯩ ꯍꯣꯏ ꯀꯥꯡꯕꯨ ꯈꯣꯡꯒ꯭ꯔꯥꯝꯅ ꯅꯣꯏ ꯃꯣꯏ ꯃꯌꯥꯝ ꯃꯇꯝꯗꯨꯒꯤ ꯂꯤꯗꯔ ꯃꯌꯥꯝ ꯂꯩꯈꯤꯗꯕ ꯑꯅꯤ ꯌꯥꯎꯔꯦ ꯍꯧꯖꯤꯛ ꯑꯥꯔꯖꯨꯟ ꯂꯩꯕ ꯂꯩꯈꯤꯗ꯭ꯔꯦ ꯏꯌꯥꯝꯕꯗꯣ ꯃꯥ ꯑꯗꯨꯒ ꯍꯧꯖꯤꯛ BK ꯃꯣꯏꯔꯥꯡꯆꯥ ꯂꯩꯈꯤꯗ꯭ꯔꯦ ꯃꯣꯏ ꯑꯅꯤꯁꯤ ꯂꯩꯔꯤꯉꯩꯗ ꯃꯣꯏꯒꯤ ꯃꯇꯝꯗꯨꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯣꯏ ꯑꯅꯤꯁꯤꯅ ꯊꯣꯛꯂꯛꯑꯒ ꯇꯧꯕ ꯃꯇꯝꯁꯤꯗ ꯕꯤꯜꯗꯣ ꯍꯌꯦꯡ ꯄꯥꯁ ꯇꯧꯔꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎꯁꯦ ꯀꯌꯥꯝ ꯊꯨꯅ ꯂꯤꯛ ꯑꯣꯏꯒꯦꯗ ꯁꯤꯒꯤ ꯑꯩꯈꯣꯏ ꯄꯥꯏꯇꯦ ꯕꯦꯡꯒꯤ ꯃꯄꯥꯟ ꯁꯉꯥꯏ ꯄꯣꯔꯣꯛ ꯁ꯭ꯋꯥꯏꯗ ꯄꯥꯏꯇꯦ ꯃꯔꯣꯟꯗ ꯃꯅꯤꯄꯨꯔ ꯏꯝꯐꯥꯜ ꯚꯦꯂꯤꯗ ꯑꯩꯈꯣꯏ ꯂꯩꯍꯜꯂꯣꯗꯣꯔꯦ ꯑꯩꯈꯣꯏꯅ ꯂꯩꯔꯝꯕ ꯗꯨꯀꯥꯟ ꯐꯝꯕ ꯃꯌꯥꯝ ꯃꯩꯇꯩꯅ ꯂꯣꯏ ꯃꯨꯟꯈꯤꯗꯣꯔꯦꯅ ꯆꯥꯏꯊꯣꯔꯛꯄꯁꯦ ꯁꯤꯒꯤ ꯏꯝꯄꯦꯛꯁꯦ ꯏꯝꯐꯥꯜ ꯚꯦꯂꯤ ꯃꯅꯨꯡꯗ ꯊꯦꯡꯅꯗꯦꯕ ꯂꯩꯇꯦꯕ ꯑꯗꯨꯒꯤ ꯏꯝꯄꯦꯛ ꯆꯥꯏꯗꯤ ꯆꯥꯏꯌꯦꯕ ꯆꯦꯁꯦ ꯑꯩꯈꯣꯏ ꯈꯨꯠꯅ ꯐꯪꯍꯧꯕ ꯏꯆꯦꯗꯣ ꯑꯗꯨꯒꯤ ꯑꯣꯏꯕ ꯄꯣꯂꯤꯇꯤꯀꯦꯜ ꯋꯤꯜ ꯑꯃ ꯃꯤꯌꯥꯝꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯋꯤꯜ ꯑꯃꯗꯤ ꯂꯩꯔꯝꯃꯦꯕ ꯁꯤꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯋꯤꯜꯁꯦ ꯆꯨꯔꯆꯥꯟꯄꯨꯔꯗꯗꯤ ꯃꯣꯏ ꯁꯦꯄꯔꯦꯠ ꯑꯥꯏꯗꯤꯌꯥꯁꯦ ꯑꯗꯨ ꯃꯇꯝꯗ ꯈꯔꯗꯤ ꯂꯩꯕꯖꯥꯠꯅꯤ ꯃꯤ 9ꯗ ꯀꯩꯅꯣ ꯑꯩꯈꯣই ꯅꯨꯡꯗꯥꯡꯗ ꯏꯍꯧ ꯇꯧꯕꯗ ꯃꯇꯝꯗꯨꯗ ꯂꯩꯔꯝꯕ ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯃꯌꯨꯝ ꯃꯩ ꯊꯥꯕ ꯈꯪꯈꯠꯂꯦ ꯀꯅꯥꯅꯣ ꯃꯣꯏꯒꯤ ꯃꯌꯨꯝ ꯃꯩ ꯊꯥꯏ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯗꯨꯐꯥꯎꯗ ꯃꯣꯏꯁꯦ ꯅꯝꯈꯥꯏꯗꯅ ꯈꯔ ꯋꯥꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯈꯜꯂꯣꯟꯒꯤ ꯑꯥꯏꯗꯤꯌꯥꯁꯦ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯆꯍꯤ 4-5ꯁꯦ ꯆꯍꯤ 10 ꯍꯥꯏꯔꯁꯦꯕꯀꯣ ꯁ꯭ꯋꯥꯏꯗ ꯉꯁꯥꯏꯒꯤ ꯃꯤꯁꯦ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯁꯨꯝꯅꯕ ꯍꯣꯠꯅꯕꯗꯀꯣ BJPꯒꯤ ꯑꯥꯏꯗꯤꯌꯣꯂꯣꯖꯤꯗ ꯏꯟꯅꯕ ꯍꯣꯠꯅꯕ ꯑꯗꯒꯤ ꯀꯣꯡꯒ꯭ꯔꯦꯁꯁꯨ ꯃꯥꯒꯤ ꯑꯥꯏꯗꯤꯌꯣꯂꯣꯖꯤꯗ ꯏꯟꯅꯕ ꯍꯣꯠꯅꯕ ꯑꯗ ꯑꯩꯈꯣꯏꯁꯦ ꯈꯤꯇꯪ ꯑꯣꯚꯔ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯏꯟꯗꯤꯌꯥꯅꯥꯏꯖ ꯇꯧꯊꯣꯛꯈ꯭ꯔꯦꯕ ꯍꯟꯗꯛꯀꯤꯁꯦ ꯑꯩ ꯋꯥꯈꯜꯅꯤꯀꯣ ꯂꯥꯜꯂꯝꯕꯁꯨ ꯌꯥꯏꯀꯣ ꯂꯥꯜꯂꯝꯕꯗꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯆꯨꯝꯊꯣꯛꯄꯤꯌꯨ ꯂꯥꯜꯂꯝꯕꯁꯨ ꯌꯥꯏꯕ ꯑꯗ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯑꯣꯚꯔ ꯏꯟꯗꯤꯌꯥꯅꯥꯏꯖ ꯇꯧꯊꯣꯛꯈꯤꯕꯅꯤ나 BJPꯒꯤ ꯄꯣꯂꯤꯁꯤꯗ BJPꯒꯤ ꯃꯦꯟꯗꯦꯠꯇꯨꯗ ꯑꯩꯈꯣꯏ ꯉꯁꯤꯁꯨ ꯆꯠꯂꯤ 2001ꯒꯤ ꯃꯇꯨꯡꯗꯅꯤꯀꯣ ꯍꯥꯏꯁꯦ 2001 ꯐꯥꯎ ꯑꯩꯈꯣꯏ ꯋꯥꯅꯁꯨ ꯋꯥꯅ ꯅꯤꯄꯥ ꯃꯆꯥꯒꯤ ꯑꯣꯅꯔꯦꯕꯜ ꯅꯤꯄꯥ ꯃꯆꯥꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯇꯣꯂꯣꯞ ꯐꯪꯗ꯭ꯔꯁꯨ ꯊꯥ 12 ꯇꯣꯂꯣꯞ ꯐꯪꯗꯕꯒꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯥꯡꯉꯒ ꯁꯔꯀꯥꯔꯁꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯑꯗꯨꯗꯒ ꯀꯩꯁꯨ ꯂꯩꯇ꯭ꯔꯦꯀꯣ ꯑꯁ ꯌꯥꯗ꯭ꯔꯦꯗ ꯁꯤꯗꯤ ꯀꯥꯏꯔꯒ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯁꯦ ꯀꯃꯥꯏꯅ ꯍꯤꯡꯒꯠꯍꯟꯗꯣꯏꯅꯣ ꯀꯥꯏꯅ ꯈꯜꯂꯤꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯣꯖꯤꯁꯟꯁꯤꯅ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯇꯣꯂꯣꯞ ꯐꯪꯗꯕ ꯒꯣꯔꯃꯦꯟ ꯑꯦꯝꯄ꯭ꯂꯣꯌꯤ ꯃꯌꯥꯝ ꯂꯩ ꯄꯦꯟꯁꯟ ꯄꯤꯊꯣꯛꯄ ꯉꯝꯗꯕ ꯁꯔꯀꯥꯔꯅꯤ ꯀꯣ ꯍꯟꯗꯛꯀꯤ ꯂꯩꯉꯥꯛꯁꯤꯒꯤ ꯃꯇꯝꯗ ꯀꯩꯅꯣꯁꯤꯅ ꯑꯩꯈꯣꯏꯒꯤ ꯋꯦꯖ ꯑꯦꯟ ꯃꯤꯟꯁ ꯑꯣꯐ ꯀ꯭ꯔꯦꯗꯤꯠ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ WMC ꯍꯥꯏꯅ RBIꯒꯤ ꯑꯃ ꯂꯩꯌꯦꯕꯀꯣ RBIꯗ ꯂꯩꯕ ꯁ꯭ꯇꯦꯠꯀꯤ ꯀ꯭ꯔꯦꯗꯤꯠ ꯑꯦꯀꯥꯎꯟ ꯍꯥꯏꯇꯥꯔꯦ ꯃꯁꯤꯁꯤꯅ ꯕꯦꯡ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯋꯤꯗ꯭ꯔꯣꯋꯦꯜ ꯄꯋꯥꯔꯁꯦ ꯑꯅꯤꯔꯛ ꯇꯨꯝ ꯊꯤꯡꯖꯟꯈ꯭ꯔꯦ ꯁꯤꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯒꯤ ꯇꯥꯝ ꯑꯅꯤꯗ ꯑꯅꯤꯔꯛ ꯊꯤꯡꯖꯟꯈ꯭ꯔꯦ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯣꯏ ꯂꯩꯔꯐꯥꯎꯗꯀꯣ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ BJPꯒꯤ ꯁꯄꯣꯔꯠ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯁꯄꯣꯔꯠ ꯂꯩꯕꯥꯛꯁꯤꯒꯤ ꯇꯧꯒꯗꯕ ꯁꯄꯣꯔꯠꯀꯤ ꯑꯣꯏꯈꯤꯕ ꯑꯩꯈꯣꯏ ꯋꯥꯉꯥꯡꯂꯣꯏ ꯃꯌꯥꯝꯁꯦ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯁꯦ ꯀꯣꯡꯒ꯭ꯔꯦꯁꯇꯃꯛ ꯌꯥꯎꯔꯒ ꯍꯦꯛ ꯐꯗꯧ ꯅꯨꯡꯉꯥꯏꯔꯦꯕ ꯃꯣꯏ ꯉꯥꯡꯉꯤꯁꯦ ꯃꯅꯤꯄꯨꯔꯒꯤ ꯂꯩꯕꯥꯛꯁꯦ BJP ꯌꯥꯎꯔꯒ ꯍꯦꯛꯇ ꯐꯗꯧ ꯉꯥꯏꯔꯦ ꯉꯁꯥꯏꯁꯨ ꯇꯥꯃꯣꯅ ꯍꯥꯏꯕꯤꯌꯨ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯖꯤꯅ ꯂꯩꯔꯤꯉꯩꯗ ꯉꯥ ꯐꯥꯎ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯉꯁꯥꯏ ꯍꯥꯏꯕꯤꯔꯤꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯤꯔꯤꯕ ꯏꯌꯥꯝꯕꯁꯤ ꯏꯌꯥꯝꯕ ꯍꯥꯏꯖꯕ ꯇꯥꯔꯦꯅꯦꯀꯣ ꯏꯌꯥꯝꯕꯁꯦ ꯌꯥꯝꯅ ꯍꯥꯔꯗ ꯀꯣꯔ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯂꯩꯕ ꯂꯩꯕꯥꯛ ꯌꯥꯝ ꯅꯤꯡꯖꯕ ꯃꯤꯅꯤ ꯑꯗꯨꯕꯨ ꯃꯥꯁꯦ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗ ꯑꯣꯅꯔꯦꯕꯜ ꯔꯟꯖꯤꯠ ꯍꯥꯏꯕꯤꯌꯨ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏ ꯂꯝ ꯂꯩꯕ ꯑꯣꯛꯅꯈ꯭ꯔꯕ ꯖꯥꯠꯂꯒ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤ ꯐꯗꯣꯏꯁꯦ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔ ꯐꯗꯣꯏꯅꯤ ꯑꯩꯈꯣꯏꯅ ꯂꯝꯁꯤ ꯐꯗꯣꯏꯁꯦ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯪꯖꯐꯝ ꯊꯣꯛꯄ ꯔꯥꯏꯠꯇꯣ ꯐꯪꯉꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯗꯨ ꯔꯥꯏꯠꯁꯤ ꯁꯤꯖꯤꯟꯅꯕ ꯉꯝꯃꯀꯥꯟꯗ ꯃꯤꯌꯥꯝꯒꯤꯗꯃꯛ ꯍꯛꯁꯦ ꯁꯤꯖꯤꯟꯅꯕ ꯉꯝꯃꯀꯥꯟꯗ ꯃꯗꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯁꯦ ꯐꯒꯗꯕꯅꯤ ꯃꯤꯌꯥꯝꯁꯦ ꯐꯒꯗꯕꯅꯤꯅ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯇꯧꯔꯛꯄ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯇꯧꯔꯛꯄ ꯁꯣꯝꯗ ꯂꯩꯔꯤꯕ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯀꯥꯡꯕꯨꯁꯤꯁꯨ ꯍꯥꯏꯔꯨꯔꯒ ꯑꯩꯈꯣꯏ ꯔꯥꯍꯨꯜ ꯒꯥꯟꯙꯤꯖꯤꯅ ꯍꯥꯏꯗꯨꯅꯤ ꯑꯗꯨꯅ ꯍꯥꯏ ꯀꯩ ꯔꯥꯍꯨꯜ ꯒꯥꯟꯙꯤꯖꯤꯅꯣ ꯀꯩꯅꯣ ꯃꯅꯤꯄꯨꯔꯒꯤ ꯔꯥꯍꯨꯜ ꯒꯥꯟꯙꯤꯖꯤ ꯍꯨ इज राहुल गांधी हु इज नरेंद्र मोदी बिकॉज करीनो नरेंद्र मोदी जी लेबाक सिगी लीडर नि अखोई की थागत की लीडर राहुल गांधी सु लेबाक सिगी लीडर नि थागत की मियाम सिना राहुल गांधी का नेगोशिएट तौदौ नत्रो मणिपुर फानबा भारत लेंगाक सिगी मनुंगदा राहुल गांधी की पॉपुलेशन लीडर दुदा नंग अखोई मणिपुर से अखोई मतम सिदा अखोई सिबावी चौकट पो निंगी नोगी पार्टी सिना अखोई चौकट लंदो चौकट लंदो हाई दौ नत्रो नरेंद्र मोदी सो अदु हाई दम नत्रो नरेंद्र मोदी मारो रोलक ते राहुल गांधी दा इल्ले ना साइड प्रोटेस्ट तौ ले बीजेपी ने लेरिंगैदा अखोई जला चौकट लय प्रोटेस्ट अखोई इसा की ओइबा लेबाक सिदा आईगी मुंदांग दलगा आईगी मुंदा खिलेबा लाइंदो लेमेन दो तंग चंगा मयाम पुनम तंग खुमिनरगा को लेबाक सिगी चौकटनबा अखोई मपानगी लेबर राजनीति से सिजिगा मसिदा अखोई कमाइन थिंगनसिगे मपान राजनीति से अखोई मणिपुर की राजनीति से कमाइन चुसनसिगे कमाइन थिंगनसिगे हाबदो अखोई चपचाना खनबगी मतमदो अदु तंगाई फदना खनबु पेन अदु खनबु ngam da de khoi ya ti so kane
ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ꯑꯥꯏꯁꯀꯣꯝ ꯗꯤꯁꯀꯁꯟ ꯇꯥꯏꯝ ꯊꯝꯖꯔꯤꯕ ꯇꯣꯄꯤꯛ ꯀꯔꯦꯟ ꯁꯤꯆꯨꯋꯦꯁꯟ ꯑꯣꯐ ꯃꯅꯤꯄꯨꯔ ꯃꯁꯤꯕꯨ ꯈꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯦꯡꯁꯤꯟꯕꯤꯈꯤꯕ ꯀꯩ ꯈꯨꯝꯅꯖꯔꯕ ꯒꯦꯁꯁꯤꯡ ꯑꯣꯖꯥ ꯁꯥꯟꯇꯅ ꯍꯥꯀꯨꯝ ꯁꯦꯀ꯭ꯔꯦꯇꯔꯤ UCM ꯑꯗꯨꯒ ꯑꯣꯖꯥ ꯋꯥꯡꯈꯦꯝꯆꯠ ꯁꯝꯖꯥꯏ ꯆꯤꯕꯤ ꯏꯗꯤꯇꯔ ꯀꯪꯂꯩꯄꯥꯛꯀꯤ ꯃꯦꯔꯥ ꯒꯦꯁ ꯑꯅꯤꯃꯛꯄꯨ ꯑꯥꯏꯁꯀꯣꯝ ꯗꯤꯁꯀꯁꯟ ꯇꯥꯏꯝ ꯃꯥꯏꯀꯩꯗꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯥꯒꯠꯆꯕ ꯀꯩ ꯐꯣꯡꯗꯣꯛꯆꯕ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯥꯏꯁꯀꯣꯝ ꯗꯤꯁꯀꯁꯟ ꯇꯥꯏꯝ ꯍꯧꯕꯗꯒꯤ ꯂꯣꯏꯐꯥꯎꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯈꯤꯕ ꯈ꯭ꯋꯥꯏꯈꯤꯕꯤ ꯄꯨꯝꯅꯃꯛꯄꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯥꯒꯠꯆꯕ ꯀꯩ ꯐꯣꯡꯗꯣꯛꯆꯕ ꯂꯣꯏꯅꯅ ꯀꯥꯏꯅ ꯊꯝꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ ꯈꯨꯔꯨꯝꯖꯔꯤ